ꯐꯃꯟꯕꯤ ꯃꯜꯂ ꯃꯜꯂꯒ ꯂꯩꯅꯨꯡꯁꯤ ꯄꯥꯃꯨ ꯄꯥꯃꯨꯅ ꯉꯁꯤ 91.2 ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯅ ꯗꯥꯏꯃꯟꯒꯤ ꯁꯛꯅꯥꯏꯔꯕ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯆꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛ ꯈꯪꯕꯤꯔꯕ ꯃꯦꯂꯣꯗꯤ ꯀꯤꯡ ꯑꯩꯈꯣꯏꯒꯤ ꯍꯨꯏꯗ꯭ꯔꯣꯝ ꯅꯥꯎꯕꯣꯏ ꯁ꯭ꯇꯦꯁꯟꯗ ꯂꯦꯡꯁꯟꯕꯤꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯂꯩꯖꯔꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯅꯥꯎꯕꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯄꯤꯕ ꯑꯃꯗꯤ ꯌꯥꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯟꯕꯤꯔꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯗꯥꯏꯃꯟ FM ꯔꯦꯗꯤꯑꯣꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯀꯨꯏꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯁꯦꯕꯥ ꯇꯧꯕ ꯉꯝꯕꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗꯁꯨ ꯇꯧꯅꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯍꯥꯟꯕꯗ ꯅꯥꯎꯕꯣꯏꯕꯨ ꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯈꯪꯖꯅꯤꯡꯂꯤꯕꯁꯤ ꯕꯕꯥ ꯑꯃꯗꯤ ꯏꯃꯥꯒꯤ ꯃꯤꯡ ꯏꯍꯥꯟ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯕꯕꯥ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯀꯣ ꯍꯣꯏ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯍꯨꯏꯗ꯭ꯔꯣꯝ ꯂꯩꯁꯪ ꯑꯗꯨꯒ ꯑꯩ ꯄꯣꯛꯄꯤꯕ ꯏꯃꯥꯒꯤ ꯃꯤꯡꯁꯤꯅ ꯍꯨꯏꯗ꯭ꯔꯣꯝ ꯑꯣꯡꯕꯤ ꯄꯥꯛꯄꯤ ꯍꯥꯏꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯀꯌꯥꯅꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤꯅꯤ ꯅꯨꯄꯥ 2 ꯅꯨꯄꯤ 2 ꯍꯥꯏꯇꯥꯔꯦ ꯅꯥꯎꯕꯣꯏꯅ ꯀꯌꯥ ꯁꯨꯕꯅꯣ ꯂꯩꯕꯤꯁꯤ ꯑꯩꯅ ꯅꯨꯄꯥ ꯑꯅꯤꯁꯨꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯊꯛꯇ ꯏꯌꯥꯝꯕ ꯑꯃ ꯂꯩꯕ ꯅꯨꯄꯤ 2ꯁꯤꯅ ꯑꯩꯒꯤ ꯏꯈꯥ ꯉꯥꯛꯇ ꯏꯆꯟꯅꯨꯄꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯏꯌꯥꯝꯕꯁꯤ ꯀꯔꯤ ꯇꯧꯕꯤꯔꯤ ꯍꯧꯖꯤꯛ ꯃꯇꯝ ꯃꯇꯝꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯁꯨꯝ ꯂꯩ ꯑꯁꯤꯒꯨꯝꯕ ꯏꯁꯩꯒꯤ ꯂꯝ ꯑꯗꯒꯤ ꯀꯂꯥꯒꯤ ꯑꯣꯏꯕ ꯂꯝꯁꯤꯗꯗꯤ ꯀꯩꯅꯣ ꯇꯧꯕꯤꯗ꯭ꯔꯦ ꯌꯥꯎꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤyo ꯃꯣꯏꯗꯤ ꯑꯇꯣꯞꯄ ꯀꯂꯥꯒꯤ ꯂꯝꯁꯤꯗꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡꯗꯣ ꯍꯥꯟꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯔꯝꯃꯤ ꯍꯣꯏ ꯊꯋꯥꯏ ꯌꯥꯎꯔꯝꯕꯁꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯃꯣꯏꯅ ꯁꯛꯄ ꯇꯥꯕ ꯈꯣꯠꯄ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯑꯩꯈꯣꯏꯒꯤ ꯒꯥꯔꯖꯤꯌꯥꯟ ꯀꯩꯅꯣꯁꯤꯡꯁꯦ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯣꯏꯁꯦ ꯃꯃꯤꯡꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕꯁꯦ ꯁ꯭ꯌꯥꯝ ꯀꯧꯋꯦ ꯍꯨꯏꯗ꯭ꯔꯣꯝ ꯁ꯭ꯌꯥꯝ ꯑꯗ ꯑꯣꯖꯥ ꯁꯥ ꯃꯣꯏꯒꯤ ꯃꯃꯤꯡꯒꯁꯦ ꯂꯧꯔꯒ ꯑꯗꯨꯃꯥꯏꯅ ꯊꯣꯜꯂꯒ ꯑꯣꯖꯥ ꯁꯥ ꯃꯣꯏꯒꯤ ꯇꯥꯏꯞꯁꯤꯗ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯩꯒꯤ ꯕꯥꯆꯧꯒꯤ ꯏꯌꯥꯝꯕꯁꯤꯁꯨ ꯑꯩꯒꯤ ꯍꯦꯛ ꯊꯪꯅꯔꯤꯕ ꯏꯌꯥꯝꯕꯁꯤꯒꯤꯗꯤ ꯃꯈꯥ ꯑꯣꯏꯔꯦ ꯑꯩꯒꯤꯗꯤ ꯇꯌꯥꯏ ꯑꯣꯏꯕ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯄꯍꯥꯔꯤꯒ ꯀꯧꯋꯦ ꯃꯃꯤꯡꯁꯦ ꯏꯁꯩꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯐꯥꯎꯕ ꯃꯤꯁꯤꯡꯒꯤ ꯃꯃꯤꯡ ꯑꯗ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯃꯤꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯌꯥꯝꯕ ꯑꯅꯤꯁꯤꯁꯨ ꯏꯁꯩꯗꯤ ꯑꯗꯨꯝ ꯑꯩꯅ ꯏꯌꯥꯝꯕꯅꯤꯅ ꯊꯥꯒꯠꯆꯕꯩ ꯋꯥ ꯅꯠꯇꯕ ꯏꯌꯥꯝꯕ ꯑꯅꯤꯁꯤꯁꯨ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯁꯛꯄꯅꯤ ꯅꯣꯂꯦꯖ ꯐꯖꯅ ꯂꯩ ꯑꯗꯣ ꯃꯣꯏꯅ ꯏꯌꯥꯝꯕꯁꯤꯡꯗꯨꯅ ꯁꯛꯄ ꯑꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯀꯦꯝ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕꯒꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯁꯛꯄ ꯈꯣꯠꯄ ꯁꯨꯝ ꯇꯥꯕ ꯂꯩꯗꯅ ꯑꯗꯨꯝꯕ ꯇꯥꯕꯗꯒꯤ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯏꯁꯩ ꯁꯛꯅꯤꯡꯕꯒꯤ ꯔꯥꯒ ꯀꯩꯅꯣꯁꯦ ꯏꯌꯥꯝꯕꯁꯤꯡꯗꯨꯅ ꯉꯪꯕ ꯁꯛꯄ ꯇꯥꯕꯗꯒꯤ ꯐꯥꯎꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅꯤ ꯃꯣꯏꯅ ꯇꯧꯔꯝꯕꯗꯨ ꯎꯔꯨꯕꯗꯒꯤ ꯁꯨꯝ ꯃꯇꯧ ꯇꯝꯕꯗꯒꯤ ꯁꯨꯝ ꯇꯧꯕꯅꯤ ꯑꯗꯨ ꯏꯆꯟꯅꯨꯄꯤꯁꯤꯡ ꯀꯔꯤ ꯇꯧꯕꯤꯔꯤ ꯁꯨꯝ ꯌꯨꯝꯗ ꯀꯔꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯔꯤꯕ꯭ꯔꯥ ꯀꯔꯤ ꯇꯧꯕꯤꯔꯤ ꯃꯣꯏꯗꯤ ꯁꯤꯒꯨꯝꯕ ꯂꯥꯏꯟꯁꯤꯗ ꯂꯩꯇꯕ꯭ꯔꯥ ꯏꯆꯟꯅꯨꯄꯤꯁꯤꯡꯁꯦ ꯃꯣꯏꯗꯤ ꯀꯌꯥ ꯁꯨꯝꯕꯒꯤ ꯂꯥꯏꯟꯁꯤꯗꯤ ꯀꯌా ꯄꯥꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯏꯆꯟꯅꯨꯄꯤ ꯑꯅꯤꯃꯛ ꯃꯌꯨꯝ ꯂꯣꯏ ꯄꯥꯟꯈ꯭ꯔꯦ ꯃꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯏꯃꯥ ꯕꯕꯥꯒꯨꯝꯕ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕꯁꯤꯡꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯀꯣ ꯏꯄꯨꯗ ꯑꯣꯏꯔꯣ ꯏꯃꯥ ꯕꯕꯥꯗ ꯑꯣꯏꯔో ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯅꯣꯠ ꯁꯪꯀ꯭ꯔꯤꯇꯣꯟ ꯅꯠꯇ꯭ꯔꯒ ꯁꯤꯒꯨꯝꯕꯒꯤ ꯂꯝꯁꯤꯗꯒ ꯇꯧꯕꯤꯔꯝꯕ ꯀꯅꯥ ꯂꯝꯁꯤꯗ ꯌꯥꯎꯕꯤꯒꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯍꯥꯏꯇꯥꯔꯦ ꯐꯦꯃꯤꯂꯤꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯄꯥꯁꯤꯒꯤ ꯃꯆꯟꯅꯨꯄꯤ ꯕꯨꯔꯅꯤ ꯀꯧꯏ ꯑꯩꯈꯣই ꯏꯅꯦꯁꯦ ꯏꯅꯦꯁꯤꯗꯤ ꯑꯗꯨꯝ ꯃꯇꯝꯗꯨꯗ ꯈꯔ ꯁꯛꯇꯅ ꯈꯣꯠꯇꯅ ꯀꯩꯅꯣ ꯇꯧꯔꯝꯕꯒꯤ ꯚꯥꯞ ꯅꯠ ꯁꯪꯀꯤꯔꯇꯟꯁꯨ ꯑꯗꯒꯤ ꯃꯇꯝ ꯏꯁꯩ ꯃꯇꯝꯗꯨꯒꯤ ꯃꯇꯝ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯈꯔ ꯁꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯝꯕꯖꯥꯠꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯒꯥꯏꯗ ꯇꯧꯕꯤꯅꯕꯁꯦ ꯒꯥꯏꯗ ꯇꯧꯕꯤꯅꯕ ꯋꯥꯠꯂꯛꯄ ꯑꯗꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯌꯦꯡꯉꯒ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯛ ꯈꯪꯗꯅ ꯄꯥꯝꯖꯅ ꯑꯗꯨꯝ ꯇꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯃꯈꯥ ꯇꯥꯖꯔꯛꯄꯗ ꯏꯌꯥꯝꯕꯁꯤꯡꯅ ꯁꯨꯃꯥꯏꯅ ꯀ꯭ꯂꯕꯀꯤ ꯀꯔꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯩ ꯃꯣꯏ ꯃꯇꯧ ꯇꯝꯃꯀꯥꯟꯗ ꯏꯁꯩ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯍꯥꯏꯕꯤꯁꯦ ꯏꯁꯥꯒꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯕꯗ ꯏꯁꯩꯁꯤ ꯁꯨꯃꯥꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯊꯦꯡꯅꯕꯤꯒꯦ ꯏꯌꯥꯝꯕ ꯍꯣꯏꯒ ꯇꯧꯕꯒꯤ ꯃꯑꯣꯡꯁꯦ ꯁꯨꯝ ꯄꯤꯛꯏꯉꯩꯗꯒꯤ ꯏꯌꯥꯝꯕꯁꯤꯡꯅ ꯇꯧꯕꯗꯣ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯕ꯭ꯔꯥ ꯈꯔ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯊꯦꯡꯅꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯦꯛ ꯏꯌꯥꯝꯕꯁꯤꯡꯅ ꯇꯧꯕꯒꯤ ꯅꯣꯂꯦꯖ ꯑꯩꯅ ꯍꯦꯛ ꯎꯖꯕ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯀ꯭ꯂꯥꯁ 2-3 ꯇꯝꯃꯛꯄ ꯁ꯭ꯋꯥꯏꯁꯦ ꯀ꯭ꯂꯥꯁ 1-2-3ꯒ ꯇꯝꯃꯛꯄ ꯁ꯭ꯋꯥꯏꯁꯤda ꯑꯗꯨꯗꯗꯤ ꯑꯩ ꯏꯁꯩ ꯅꯣꯡꯃꯥꯏ ꯀꯩꯅꯣꯒꯁꯤ ꯀꯌꯥ ꯆꯪꯉꯨꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕꯁꯤꯡꯗꯨꯅꯒ ꯇꯧꯕ ꯈꯣꯠꯄ ꯀꯥꯏ ꯁꯨꯝ ꯃꯣꯏꯅ ꯁꯛꯄ ꯈꯣꯠꯄ ꯀꯥꯏ ꯁꯨꯝ ꯌꯦꯡ ꯈꯣꯠꯇꯅꯒ ꯇꯧꯏ ꯑꯁ ꯁꯛꯁꯤꯡꯅꯦꯅ ꯇꯧꯔꯤꯁꯤꯡꯁꯦ ꯀꯥꯏ ꯍꯥꯏꯕꯒ ꯑꯗꯨꯃꯥꯏꯅ ꯈꯜꯂꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯂꯥꯁꯇ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯛꯄ ꯈꯣꯠꯄ ꯇꯧꯕꯗꯤ ꯑꯩꯁꯨ ꯏꯁꯩ ꯑꯃꯇ ꯁꯛꯀꯦꯅꯦ ꯈꯣꯠꯀꯦꯅꯦ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯀꯩꯅꯣꯗꯤ ꯀꯥꯎꯔꯦ ꯍꯤꯟꯗꯤꯗꯒꯤ ꯃꯅꯤꯄꯨꯔꯤꯗ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀꯦ ꯖꯤ ꯀꯨꯃꯥꯔꯅ ꯁꯛꯄ ꯍꯤꯡꯂꯨꯕꯒꯤ ꯑꯄꯥꯝꯕ
ꯂꯩꯈꯤꯅꯤ ꯅꯤꯡꯗꯦ ꯀ ꯇꯧꯕ ꯏꯁꯩ ꯑꯗꯨ ꯏꯁꯩꯁꯦ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯀ꯭ꯂꯕꯇꯨꯗ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯀꯩꯅꯣ ꯇꯧꯕꯗ ꯁꯛꯄ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯁꯛꯄꯁꯤꯗ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯕꯨ ꯌꯥꯝ ꯆꯥꯎꯅ ꯒꯥꯏꯗ ꯇꯧꯕꯤꯔꯛꯈꯤꯕ ꯍꯣꯏ ꯂꯥꯏꯁ꯭ꯔꯝ ꯏꯕꯣꯝꯆꯥ ꯍꯧꯖꯤꯛꯇꯤ ꯑꯆꯥꯟꯕ ꯍꯥꯏꯕ ꯃꯌꯥꯝꯁꯨ ꯍꯣꯏ ꯈꯪꯅꯩ ꯑꯩꯈꯣꯏ ꯃꯥꯝꯕꯁꯤꯅ ꯁꯤ ꯑꯉꯥꯡꯁꯦ ꯏꯁꯩ ꯇꯝꯕ ꯌꯥꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯗ ꯄꯨꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯃꯁꯤ ꯏꯁꯩ ꯇꯝꯍꯜꯂꯒ ꯀꯩꯅꯣ ꯇꯧꯁꯤ ꯈꯣꯠꯁꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯥꯝꯃꯣꯏ ꯑꯇꯩ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯑꯥꯗꯤ ꯒꯨꯔꯨ ꯑꯣꯏꯖꯔꯤꯕ ꯂꯂꯥꯃꯨ ꯏꯃꯣ ꯍꯣꯏ ꯂꯂꯥꯃꯨ ꯏꯃꯣ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯒꯤ ꯌꯨꯝꯗ ꯑꯍꯟꯁꯤꯡꯗꯨꯅ ꯄꯨꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯝꯃꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯇꯝꯗꯨꯗ ꯆꯥꯎꯔꯥꯛꯄ ꯀ꯭ꯂꯥꯁ ꯍꯧꯖꯤꯛꯀꯤ ꯀ꯭ꯂꯥꯁ 2 3 ꯑꯗꯥꯏ ꯑꯣꯏꯗꯣꯏꯔꯥ 3 ꯀ꯭ꯂꯥꯁ 2 3 ꯑꯗꯨꯋꯥꯏꯒꯤ ꯃꯇꯝ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯁꯣꯛꯇꯤ 1985 86 ꯑꯗꯨꯋꯥꯏ ꯑꯣꯏꯗꯣꯏꯅꯤ ꯍꯣꯏ ꯑꯗꯥꯏ ꯌꯥꯝ ꯈꯔ ꯉꯜꯂꯤꯉꯩ ꯃꯇꯝ ꯍꯣꯏ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨ ꯑꯣꯖꯥꯁꯤꯗ ꯄꯨꯕꯤꯗꯅ ꯇꯧꯕꯤꯔꯦ ꯍꯣꯏ ꯑꯣꯖꯥ ꯂꯂꯥꯃꯨ ꯏꯃꯣꯁꯤꯗꯒꯤ ꯏꯁꯩꯁꯤ ꯑꯗꯨꯝ ꯈꯔ ꯁꯥꯡꯅ ꯇꯝꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯣꯖꯥꯁꯤꯡ ꯃꯊꯪ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯤꯟꯗꯨꯁꯇꯥꯅꯤꯒꯨꯝꯕꯒꯤ ꯀ꯭ꯂꯥꯁꯤꯀꯦꯜꯒꯨꯝꯕꯒꯤ ꯅꯣꯂꯦꯖꯁꯦ ꯑꯗꯨꯝ ꯇꯥꯟꯕꯤꯈꯤꯕ ꯂꯩꯕ꯭ꯔꯥ ꯀꯔꯝꯕ ꯀ꯭ꯂꯥꯁꯤꯀꯦꯜꯒꯤ ꯅꯣꯂꯦꯖꯁꯦ ꯑꯩ ꯑꯗꯨꯝ ꯈꯔ ꯑꯇꯣꯞꯄ ꯑꯣꯖꯥꯁꯤꯡꯗ ꯈꯔꯁꯨ ꯇꯝꯖꯔꯛꯏ ꯇꯝꯕꯗꯤ ꯑꯗꯨꯒ ꯃꯣꯗꯔꯟ ꯁꯣꯡꯁꯦ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯏꯁꯩꯁꯤꯗ ꯍꯦꯟꯅ ꯄꯥꯝꯖꯕꯅꯤ나 ꯍꯣꯏ ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯖꯥ ꯑꯗꯤ ꯒꯨꯔꯨ ꯑꯣꯏꯖꯔꯤꯕ ꯂꯂꯥꯃꯨ ꯏꯃꯣꯁꯤꯗ ꯃꯇꯝ ꯏꯁꯩꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯁꯥꯡꯅ ꯍꯣꯏ ꯇꯝꯖꯔꯛꯄ ꯍꯥꯏꯇꯥꯔꯦ 1985 86 ꯑꯗꯨꯋꯥꯏꯗꯒꯤ ꯇꯝꯃꯛꯄꯁꯤꯅ ꯑꯗꯨꯝ 1994 95 ꯑꯗꯨꯋꯥꯏꯐꯥꯎꯒꯤ ꯑꯗꯨꯝ ꯇꯝꯖꯔꯛꯑꯦ 84 ꯁ꯭ꯋꯥꯏꯗꯒꯤ ꯇꯝꯃꯛꯄꯁꯤꯅ 94 ꯃꯌꯥ ꯆꯍꯤ ꯇꯔꯥꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯌꯥꯝ ꯁꯥꯡꯅ ꯑꯣꯖꯥꯁꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯇꯧꯕꯤꯗꯅ ꯑꯗꯣ ꯍꯧꯖꯤꯛꯃꯛꯁꯨ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤꯗꯤ ꯁꯨꯃꯥꯏꯅ ꯄꯥꯕ꯭ꯂꯤꯛꯅ ꯈꯤꯇꯪ ꯃꯁꯛ ꯈꯪꯕꯤꯔꯦ ꯋꯤꯗ꯭ꯔꯣꯝ ꯅꯥꯎꯕꯣꯏꯁꯦ ꯄꯥꯕ꯭ꯂꯤꯛꯅ ꯃꯁꯛ ꯈꯪꯕꯤꯔꯦ ꯈꯣꯠꯄꯤꯔꯦ ꯀꯥꯏꯅ ꯅꯠꯇ꯭ꯔ ꯑꯩ ꯅꯠꯇ꯭ꯔꯒꯁꯨ ꯑꯦꯅꯤ ꯍꯣꯏ ꯑꯥꯔꯇꯤꯁ XYZ ꯈꯔꯅ ꯑꯩ ꯁꯛ ꯈꯪꯕꯤꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯑꯩ ꯏꯁꯩ ꯇꯝꯕ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯃꯥꯅꯤ ꯃꯥꯅꯤ ꯂꯩꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯂꯩꯖꯗꯦ ꯃꯥꯅꯤ ꯑꯩꯗꯤ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩꯅ 1985 84ꯗꯒꯤ ꯑꯗꯤ ꯒꯨꯔꯨ ꯑꯣꯏꯔꯒ ꯇꯝꯖꯔꯤꯕ ꯑꯣꯖꯥꯁꯤꯗ ꯀꯔꯤꯝ ꯀꯥꯟꯗ ꯁꯝꯇꯥꯏꯝ ꯑꯩ ꯃꯔꯛꯇ ꯑꯗꯨꯝ ꯆꯠꯂꯒ ꯇꯝꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩꯁꯦ ꯑꯗꯨꯝ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯂꯝꯁꯤꯗ ꯑꯣꯖꯥ ꯒꯨꯔु ꯈꯟꯗꯅ ꯊꯤꯖꯤꯟꯕ ꯂꯦꯞꯆꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅꯤ ꯃꯥꯅꯤ ꯇꯝꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯇꯝꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯇꯝꯃꯤꯉꯩ ꯇꯥꯟꯅꯔꯤꯉꯩ ꯍꯦꯟꯅ ꯐꯖꯕ ꯁꯨꯝ ꯊꯣꯛꯂꯛꯀꯗꯕꯅꯤꯅ ꯍꯣꯏ ꯍꯣꯏ ꯃꯁꯤ ꯑꯣꯖꯥ ꯒꯨरुꯒꯁꯨ ꯑꯗꯨꯝ ꯂꯣꯏꯅꯕꯤꯔꯤ ꯍꯥꯏꯕ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯃꯁꯤꯃ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯣꯖꯥꯗ ꯇꯝꯃꯤꯉꯩ ꯃꯅꯨꯡ ꯏꯁꯥꯒꯤ ꯃꯤꯌꯥꯝꯗ ꯁꯥꯐꯣꯡꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯝꯄꯤꯇꯤꯁꯟ ꯑꯗꯒꯤ ꯀꯔꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯀꯔꯤꯒꯤ ꯁꯨꯝ ꯇꯧꯕꯤꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯁꯨꯝ ꯌꯥꯎꯕꯤꯔꯛꯄ꯭ꯔꯣ ꯀꯃꯥꯏ ꯇꯧꯋꯤ ꯁ꯭ꯋꯥꯏꯗ ꯌꯥꯎꯔꯦ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯁ꯭ꯇꯦꯖꯗ ꯀꯥꯔꯒ ꯀꯝꯄꯤꯇꯤꯁꯟꯒꯨꯝꯕ ꯑꯗꯒꯤ ꯌꯥꯎꯔꯛꯄ ꯑꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯩꯅ ꯇꯝꯖꯔꯛꯄ ꯀꯩꯅꯣꯁꯦ ꯑꯩ ꯍꯥꯏ ꯁ꯭ꯀꯨꯜ ꯁꯣꯃꯨ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯩꯅꯣꯗ ꯇꯝꯖꯔꯛꯏꯀꯣ ꯍꯣꯏ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯁꯨꯝꯕ ꯐꯦꯁꯁ ꯃꯤꯠꯇ ꯌꯥꯎꯕꯁꯦ ꯑꯗꯨꯝ ꯆꯍꯤꯗꯨ ꯑꯃ ꯑꯅꯤ ꯊꯪꯅꯅ ꯑꯗꯨꯝ ꯑꯩ ꯁ꯭ꯇꯦꯖ ꯀꯥꯕ ꯍꯧꯔꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗ 1991ꯒꯤ ꯂꯝꯂꯥꯏ ꯖꯣꯅꯦꯜ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯕ 13 ꯑꯥꯒꯁꯇ ꯇꯧꯕ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯣꯏꯠ ꯁꯣꯡꯒ ꯃꯔꯤ ꯂꯩꯅꯅ ꯍꯣꯏ ꯁꯤꯅꯤꯌꯔ ꯖꯨꯅꯤꯌꯔ ꯈꯥꯏꯗꯕꯤꯗ ꯑꯣꯐꯜ ꯁꯣꯡ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯄꯥꯡꯊꯣꯛꯈꯤꯕ ꯍꯣꯏ ꯑꯗ ꯑꯩ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗ ꯑꯩ ꯐꯥꯁ ꯇꯥꯖꯔꯛꯈꯤ ꯍꯣꯏ ꯃꯇꯝꯗꯣ ꯑꯗ ꯑꯁ ꯐꯥꯁ ꯇꯥꯔꯛꯄꯗꯣ ꯑꯩꯅ ꯌꯥꯝ ꯍꯔꯥꯎꯕ ꯀꯩꯅꯣꯝꯗꯤ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅꯒ ꯐꯥꯔꯁ ꯇꯥꯔꯛꯄꯗꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯉꯁꯥꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯤ ꯁꯞꯄꯣꯔꯠꯁꯦ ꯑꯗꯨꯝ ꯐꯪꯕꯅꯤ나 ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯤ ꯁꯞꯄꯣꯔꯠꯇꯤ ꯁꯞꯄꯣꯔꯠꯁꯦ ꯐꯪꯉꯤ ꯂꯝꯁꯤꯗ ꯌꯥꯅꯤ ꯍꯥꯏꯕ ꯑꯗꯒꯤ ꯑꯣꯖꯥꯗꯁꯨ ꯌꯥꯝ ꯉꯟꯅ ꯆꯠꯄꯤꯔꯕꯅꯤ나 ꯍꯣꯏ ꯍꯣꯏ ꯑꯣꯖꯥ ꯏꯃꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯄꯤꯔꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯞꯄꯣꯔꯠꯇꯤ ꯐꯪꯖꯔꯝꯃꯅꯤ ꯈꯟꯖꯔꯦꯕꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯁꯨꯃꯥꯏꯅ ꯃꯊꯪ ꯂꯥꯛꯄ ꯁꯨꯃꯥꯏꯅ ꯃꯅꯥꯒ ꯂꯧꯈꯠꯂꯛꯄꯁꯤꯗꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯟꯕꯤꯔꯛꯄꯒꯤ ꯃꯑꯣꯡ ꯂꯩꯕꯤꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯒꯦ ꯍꯦꯟꯅ ꯑꯍꯜ ꯂꯃꯟ ꯀꯩꯅꯣꯁꯤꯡꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯕꯤꯔꯛꯏ ꯊꯋꯥꯏ ꯌꯥꯎꯕꯤꯕꯁꯦ ꯋꯥꯍꯩꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯩꯉꯣꯟꯗ ꯏꯊꯤꯜ ꯑꯃ ꯄꯤꯕꯤꯕ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯀꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯅꯪꯅ ꯁꯛꯏꯕ ꯏꯁꯩꯗꯨꯗ ꯁꯨꯃꯥꯏꯅ ꯅꯪ ꯏꯁꯩꯁꯤꯃ ꯔꯦꯀꯣꯔꯠ ꯇꯧꯖꯔꯣ ꯈꯣꯠꯆꯔꯣ ꯀꯥꯏꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗꯗꯤ ꯄꯨꯊꯣꯛꯄꯗꯤ ꯉꯝꯗꯕ ꯄꯨꯊꯣꯛꯄꯤꯕꯗꯤ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗꯅꯤ ꯑꯩꯅ ꯏꯁꯩꯁꯤꯗ ꯌꯥꯝ ꯀꯟꯅ ꯊꯋꯥꯏ ꯌꯥꯎꯅꯁꯨ ꯍꯣꯠꯅꯖꯅꯤꯡꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯨꯝꯕ ꯀꯩꯅꯣꯝꯁꯨ ꯂꯩꯕꯅꯤꯅ ꯁꯤ ꯃꯔꯛꯁꯤꯗ ꯌꯥꯝ ꯋꯥꯕ ꯀꯩꯅꯣꯝꯈꯛꯇꯤ ꯊꯦꯡꯅꯈꯤ ꯑꯩꯉꯣꯟꯗ ꯑꯗꯨꯅꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯃꯃꯥ ꯕꯕꯥꯁꯦ ꯑꯁꯤꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯀꯔꯤ ꯑꯣꯏꯅ ꯃꯇꯝꯗꯨꯗ ꯀꯔꯤ ꯑꯣꯏna ꯁꯨ ꯅꯣꯝꯃꯒ ꯁꯨꯝ ꯂꯩꯕꯤꯔꯝꯕ꯭ꯔꯥ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯤꯕ ꯌꯥꯎꯕꯤꯕ꯭ꯔꯥ ꯁꯔꯀꯥꯔꯒꯤ ꯊꯕꯛꯇꯤ ꯇꯧꯗ꯭ꯔꯦ ꯃꯇꯝ ꯕꯤꯖꯤꯅꯦꯁ ꯍꯥꯏꯇꯥꯔꯦ ꯑꯍꯜ ꯂꯃꯟꯁꯨ ꯃꯇꯝꯗꯨꯒꯤ ꯀꯔꯕꯥꯔ ꯀꯔꯤ ꯈꯔ ꯇꯧꯔꯒ ꯌꯥꯅꯕ ꯑꯗꯨꯃꯥꯏꯅ ꯌꯥꯅꯕ ꯑꯗꯨꯝ ꯇꯧꯕ ꯑꯗꯣ ꯃꯁꯤꯗꯅꯤ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯖꯩꯁꯦ ꯑꯥꯔꯇꯤꯁ ꯑꯐꯥꯎꯕ ꯑꯗꯒꯤ ꯑꯣꯏꯔꯛꯏꯕꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯌꯥꯝ ꯄꯣꯛꯀꯜꯂꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯤꯒꯨꯝꯃꯥꯏꯅ ꯀꯦꯁꯦꯠ ꯑꯃ ꯅꯝꯕ ꯃꯇꯝ ꯆꯥꯅꯒ ꯐꯣꯡꯕ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯜ ꯇꯝꯖꯅꯤꯡꯕꯁꯦ ꯆꯤꯟꯅꯕꯨꯗꯤ ꯊꯧꯅꯥꯅꯕꯨꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯁꯨ ꯁꯦꯜꯅ ꯍꯦꯛ ꯁꯨꯝ ꯃꯇꯥꯡ ꯆꯥꯈꯤꯗꯕ ꯁꯤꯒꯤ ꯅꯨꯡꯉꯥꯏꯈꯤꯗꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨꯝ खितंग थेंगनगिबा यामना पुनिंग नुसिगिबा करी थौदो कादि लेबिगे सुम पुनिंग नुसिबा थौदो से आई याम हेरा हुजिपोक आई मित्ता दम संजंग उजरिगो 19 कंपटीशन खरा दम यावजरगा दमाइना खरा मयामना खरा खंगबिबा अदिगी स्कूल गी फ्रेशर्स मीट गा थोकपदा कोई लमलाई गी साइड लोंगी ओइनदि खरा खरा सखंगबिबा हौरप टाइमिंग सिदा केसेट मयामना मतमदुदि हेते ऑडियो केसेसी अरुबिनेबा मई तागै चनबा मतम कनो सिदा केसेट नमनिंगबा अदुगा
पैसा नुजादी कनो तौदबनिना आई इमानबसिंग अतैदी अखोगी निंगुमम शरत काना लेरी होय मासी इसेमेक्सु इजबा दिगी कीबोर्ड दिगी बासी जु एपेट म्यूजिशियन कनोम जु ओइबी होय आई मरुपसिना याम चावबा थौदांग अमा लौबिगिबा हाइतारे आइगे मतम इसेगी होनाजबगी कनोसिदा 80% आई मरुपसिना लौबिगी मतमदरा आई मानबा निंगुमम शरसिगा ताना खोनादना तौरगा माना मेक इरे आइना सुर एपेट पान खोतना तौरगा सि नम्मदी फजनी खोचनी गा गाना खोइ मसेनजे तानरगा तौसिदा कमाइ तौनै सेजे तौगदगी रेकॉर्ड से तौगदगी ना हाइबसिदा मीन्स कमाई तौगदगी हाइबदी पैसा से कनो तौरपनी अद रॉयल साउंड की तारुबिंद्रो रॉयल साउंड ना लेरमी मतमदा याम कन्ना चन्नबा याम फाबर रिकॉर्डिंग स्टूडियो ने तारुबिंद्रो सिदा चटलगा शरद इबानी से चटलगा हंगे स्टूडियो सिमा समाइना इसे तरा नम्मदा क्या चंगनी अदि म्यूजिशियन की क्या चंग को गाना पुलप एमोन मसिंग दो दौरगा मतमदा लुपा लिसिंग कुंथ्रा निफु यांखे अदमाइगा चंगबी मोंगम लेबा अदि अखोइनदि यामग्रो पैसा ने अदि ngमद्रादि इबानी से निंग बकाइर मु हले दुगा थोइना हंग चलुरिनि इबानी चेन बसिन बलांगबा इबानी लागा चरिबो पोसिन कोनगद्रा गाना अदि एमोन मसिंग दो ताबदगी मसिदि यारोय दोर माने याम निंग बकाइर हलागा खोइ लेकाइगी साउंड खोंग लेदना अदुम साउंड कनो गी रेकॉर्ड याब रेकॉर्डिंग डेक मेचिन यावबा थीरे अमा थीरगा अदि मतमदर खुराइगी उमा म्यूजिक बैंड कनो मलेरमे ती टाइप चौ होय गा लेगिद्रे याम फाबा याम बसिनी कीबोर्ड प्लेयर ने टाइप चौ होय अदि आई मरु पिक्ट्रू बिनंता मोय मयाम मोय तरुक तरेट मुक्सी तौरगा अखोय मसेनजे चाक चरा आमचा चामिनरगा अखोय योरबुंदगी ngairangbam jenta yamba ngairangbam jenta ji amna engona support tawbi yam phaba mini ma ju ju maksu re all india ri dugi approve singer amsu oiriba yamani yamji ga tanar ga yam hoi le kai gi ching matha amada sound ji pukhalaga mi lang da baja akhoi ri ching matha sound proof oiba studio oina khanjaraga adumaina adu de record ka tawe isai tara record ka tawraga अखोई चिंग मत अखोई मसे अदुम चा इसिंग जे थुनरगा पिकनिक की टाइप अदुम जामिनर नमिना बई बापनी अदमाइगा नमगा रेकॉर्ड टु लोरगा थादोगा येंकांदा अस सिदी रॉयल साउंड नमद्रजु यारगन सिनि हेनु फजरे गाना गायगा त या वखल जी याम नुंगाइबा अदगी यामनसु थमोय सोकपा कनमसु ओइगिबा अदम मसीमदि आई पुनसिदा यामना कावबो ngमरोइदबा थौदो अमखकनि नै थमजगे सेमने यामना नुक्सिबो वारिनी ngसाइगी रेकॉर्डिंग असिना ट्रैक तो तोंगा लाकदोइबिनी होजिना खन वन ट्रैक टु दगा नमगा अदु बौदा अमुक लौगिबसिना सोइदना बे सैबनी अमा म्यूजिक खोंबो कांगो सु मखुर पुथबा याबना माने थमदु थमेरे दि थादो का दुदगा चाक चाबदा दगी थादो खोलगा नुंगाइरमगदबा अदु पोतुनबुदि मतिक चाजदे न खनबा लेरगसु मदुगी निंगबो खरदुगी दि थुंबगी हाइतारे सिम लेरे अदुगा नावगी खोंजेलगा मतमदु हिंदी की बॉलीवुड की सिंग सकबा यारिङै मतम हाइतारे मसि 2004 की मतुंग दा सम थिंगकिबनिना सिगी ममांग फावबदि करियो लेकाइगी सि सेसिंग पांगथोकपा ते पांगथोकपा मतमदा नावबोइगा यामना नकनबा खोंजेल कुमार सानु अदि किशोर कुमार असमाइना नकनबगी कनो से मसि इसै तंबदा ओजा इमो हिना हाइबिरकपरा नत्रगा लेकाइगी यामसिंगना नंगदि सिगे चानै नत्रगना आई सामंगना आइगी खोंजेल जि सिगे चानैना अदि मखोइगी सै सकपसि मयामदसु थौगल तौबदा अदि क्लब की संगाबा मोइरो अदि किसुम फंक्शन सिंग दोरो सक्के नत्रगा मसि अदुना सकलपनी नत्रगा सक्खिबनी हाइबि वारिगा लेबिब्रो कमाइ ले याम फजबा क्वेश्चन नि सि मतंगदा आइना हुजिक इंखलैबा अंगांगी जु मेसेज ओइ बयाबा सम वाय अमनि जु थमजगे सिदा तमजरको मतम ओजा ललामोइ मोजे तमको मतमदा आइनादि आमना पामजबो ओजा गुरु ओइजबनिना ओजाना सहीबा सुर की स्टाइल गमक हाइबा दिगी कोट की सीक्वेंस तो ओजाना चलिबो वोकल की कैरेक्टर मयाम से लोइनबक ओजागी चा मानव मतौसि तंबा हाइतारे अदैदि ओजागी दमाइना मतौ चा मानना तंबा कनो तो गांसिदा लास्ट आइगी ओजागा आइगी जि वोकल सि आम नक्सनरक हाइतारे लाइबो आइगिसु लाइक फबा आइगी हाइतारे ओजागा नक्सनबा फंगजबो गाय वोकल याम नक्सनरिंगी मतंगिसिदा लेकाइगी अतैदि कनोजिना कितंग चावबा कंसर्ट म्यूजिक कंसर्ट कनोगा तौबा कांसिदा आइबु हाइबिरकबा अदुगुमबसिदा आइना सकपा कांसिदा साइगी मतमदुदि ओजा बिसरो मदि ओजा कनो मरंगथेम तिकेन ओजा माइबो माइमु मोय अहलमन गाइसे यावबिबा अदुगुम मफमदुदा आइना सकपा फंगजबसिदा याम कानाबा कनोगा फंगी अदाइने से सकांदा अस ओजा जिंग हाय नवबुइदि असी ललांबुइ मोय छात्रने हाय अस डायरेक्ट माइ ओजागी कनोदा माले सिदि यामना नक्सिनबा कनोगा लेइरे अस अदुदि ना अदे ओजासिंग द माइगा हाइबिबदो इनदि याम हराउजबा ओजारा तमबनिना ओजागी कैरेक्टर गमक स्टाइल मयामदु
ꯃꯥꯜꯂꯕꯅꯤꯅ ꯑꯩꯁꯨ ꯑꯣꯖꯥꯒꯤ ꯇꯝꯖꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯀꯥꯏꯅ ꯈꯜꯂꯒ ꯍꯔꯥꯎꯖꯕ ꯑꯃꯔꯣꯝꯗꯕꯨꯗꯤ ꯍꯣꯏ ꯑꯩꯒꯤ ꯍꯣꯠꯅꯖꯃꯟ ꯑꯗꯨꯕꯨꯗꯤ ꯐꯕ ꯑꯗꯨ ꯑꯃꯔꯣꯝꯗꯗꯤ ꯃꯇꯝꯗꯨꯗ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯃꯦꯕ ꯑꯣꯖꯥ ꯁꯋꯟꯖꯦꯟ ꯕꯤꯁ꯭ꯔꯨꯞ ꯑꯣꯖꯥ ꯃꯥꯏꯕꯝ ꯃꯥꯏꯃꯨ ꯑꯣꯖꯥ ꯃꯔꯥꯡꯊꯦꯝ ꯇꯤꯀꯦꯟ ꯅꯪꯒꯤ ꯑꯣꯖꯥꯗ ꯇꯝꯕꯗꯣ ꯌꯥꯝꯅ ꯅꯪ ꯏꯁꯩꯗꯣ ꯑꯗꯨꯝ ꯇꯥꯕ ꯅꯨꯡꯉꯥꯏꯅ ꯈꯔ ꯃꯈꯩꯗꯤ ꯁꯛꯑꯦ ꯑꯗꯣ ꯅꯪꯒꯤ ꯑꯣꯖꯥ ꯃꯥꯟꯗꯅꯕ ꯚꯣꯀꯦꯜ ꯑꯃꯈꯛ ꯅꯪ ꯅꯁꯥꯒꯤ ꯅꯧꯕꯒꯤ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯑꯃ ꯅꯪ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯧ ꯏꯁꯥꯒꯤ ꯈꯣꯟꯖꯦꯜ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯧꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯣꯖꯥꯗ ꯇꯝꯃꯒꯕꯨ ꯑꯣꯖꯥꯒꯤ ꯀꯦꯔꯦꯛꯇꯔ ꯑꯗꯒꯤ ꯑꯣꯖꯥ ꯚꯣꯀꯦꯜ ꯈꯔꯗꯤ ꯃꯥꯟꯐꯝ ꯊꯣꯛꯏꯅ ꯑꯩꯁꯤ ꯃꯥꯜꯍꯜꯂꯨꯔꯅꯨ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯈꯤꯇꯪ ꯁꯥꯎꯅꯤꯡꯕꯒꯤ ꯚꯥꯕ ꯑꯃ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯒ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯃꯥꯏꯅ ꯅꯪꯒꯤ ꯑꯣꯖꯥꯒꯤ ꯀꯩꯅꯣꯗꯤ ꯀꯦꯔꯦꯛꯇꯔ ꯃꯥꯜꯂꯦ ꯑꯗꯨ ꯚꯣꯀꯦꯜ ꯅꯪꯒꯤ ꯑꯣꯏꯕ ꯈꯔꯗꯤ ꯁꯦꯝꯗꯣꯛ ꯈꯣꯠꯂꯣ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯃꯔꯛꯁꯤꯗ ꯑꯩꯅ ꯐꯔꯦ ꯑꯗꯨꯏꯗꯤ ꯑꯩꯒꯤ ꯑꯣꯖꯥꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗꯒꯤ ꯀꯦꯔꯦꯛꯇꯔꯁꯤ खितंग कुमार सानुगी इसे मैम से तखायरक बाइतारे कुमार सानुगी इसे अरैब मैम से तखाय फादन को मतमदुदी हिंदी जु 1994 95 दाइ हिंदी यारिङै मतम ओइबनिना मानि याम कन चनरि मतम कुमार सानुगी इसे मैम से तखायरगा दु तोरपसिदगी अमुकसु 1997 98 अदाइ बोक 1995 जिबोक से फादना कुमार सानुगी इसे तौबदिगी अमुकसु अदुना मु अतोपा अममुक कुमार सानु माले हैरगा अमरमदा आइगी ओइबो पोट अमुसु पुथोगदबि भाब अमा अदुना मुसु सत्खिगे तौरबा हाइतारे अदुदगिदि 2000 दाइदगिदि आई अखोइ आई हे पोनफम लमदम ओइरिबा हुइद्रोम सेक्ता हाइ सोमों हुइद्रोम कनोसिदगी 2000 दाइदा कनोदा लाखरे कुनुमंगदा लाखिबदगी अखोइगी यामुंग आरकेजी 10 तापुनांदा वांखै पुनांदा मोइ मैम से थेंगनदना अदगी सैगे यामुंग जितेन होय अतैति मैम थेंगनबदगी फिल्म सकपगी कनोखक लाखरेबा अदमायना तौनंग सैगे आइगी वोकल कैरेक्टर से यामुंग जितेन जिना पुरप थुगाइगी बाइतारे थुगाइ बिगी बाइतारे यामुंग जिना अदमायगा अइना कोइ सारेगमा हाइबा कोप लेदना सारेगमा पाधनि जा हाइबा कनो सानि ध प गाना साइनागा नेमथरक लोगी सरुक हाइबजे मुकगा हाइरम्बा समुगाइजे अदु मुक्तना हाइगदमनि सुमाइना सानि ध प मा सुमाइनागा हाइबा अदु करेक्टर मा सुम तमकपदगी आइजे लास्ट आइगी वोकल करेक्टर कनोसे सुम खर आइगी ओइबो पोत सेमतोगा लाखि बाइतारे अदगिने आइना आइगी ओइबो पोत लाखिबदगी शया फिल्म आई मरुप पिलु फिल्म प्रोडक्शन गे लेगिद्रब याम नरेंद्र चिंगांगमना कनो तौबिरमनी इबिरमनी आई मरुप खेलेन गितेन गी म्यूजिक डायरेक्शन मखादा सया सकपदगी आइगी ओइबो पोत अदुमाइना लाखि बाइतारे अदैदि सया सकपदि लाइक फदना मयामना स खंबिग्रे खंबिरबजी नवोइ जे कनानो नवोइगी ओइबो वोकल अमा लाखिबदो अदुमा सिमा लैरे अदुगा सिगी मरक्सिदा अइना हुजिक नसाइगी हौगल इबा नारोनसिंगसिदा अइना पिजनिंग मेसेज मसा मा हाइबदो कमाय तौगेदा ओजा गुरु तमिबा कनोसिंदुगी स्टाइल ओइना लौबीबा हाइतारे ओजागी स्टाइल अदगी सुर नुंग चानबा सरगम खोहाइ सरगम मसिदी दुम चंगदबा याद्रबा कनोनिगो हनाइसा मी इंग्लिश ना एगी मिंग इबा हाइना बोनबदा एबीसी खंगदबा यादे अदि इसे सके हाइतारगदी सारेगम पाधनि सि खंगदबा यादबा कनम कक लेबनिना अदमाइना ngसाइगी ओजा दुदा तमिबा पोतो ओजागी वोकल दो मानबा होनरगा अदुदा सकपा अदुदा मतम मांगहनबदो मतम मांगहन बिरनु ओजागी तमिबा पोतुदा ओजागी स्टाइल दु लौरगा आइगी ओइबा पोतुदा आइगी ओइबा पोत की वोकल कनोसिदा पुथोकनबा होना बियु हाइबसे सिमा याम तेनबा मतमदा याम सांगना चंगहनदबि हाइतारे अतेनबा मतमदा इसागी ओइबा सकतमदा इसाना इसाबु मसक खंगगा इसागी ओइबा वोकल दो याम अतेनबा मतमदा पुथोकपा ngamnaba होना बियु सिमा ai thamningi फजब वफमनि ngasi ताबिरिबा सिंग तुंगदा इसै सकपा मा इसै सकपि म ओइबिनिंगलबदि इसागी खोंजेलदा संगनबगिदमा अदमसि अयाम ओजा गुरुना सो हाइबि करिगुम नंग मी म मतौ तमगी तम्मि मिदुगी नंग हेन मानगरदि फबा हेन फजगरदि फबा अदुना अमा लैरिबनिना मदु नंग माथिबसु मसिसु खरवा गने अदुना सागी ओइबा ओन अमदा नंग नमसक तौ मी मगी तोंगाना डीएनए मागी रेड ब्लड सेल तोंगाना खेनबदु माइ खोंजेल सु तोंगाना लेगदबनि नंग माहाउ नंगी टेस्ट लेगदबनि हाइबि अदु इहान हानबसे हजिकी साया फिल्म सिन ओइगदोरिने सया फिल्म से आई फर्स्ट सकिबा फिल्म कनोदी इमोसु इशानी है इमोसु इशानी अदुगी प्रोड्यूसर ओइबिरमबदसु लाइबक थी बाइगद्रा अदु कैंसर पेशेंट ओरगा लैखिद्रा
ꯑꯩ ꯗꯥꯎꯗꯤ ꯌꯥꯝ ꯊꯤꯅ ꯌꯥꯗꯕ ꯅꯨꯄꯥꯅꯤꯗ ꯑꯍꯥꯟꯕ ꯄꯨꯊꯣꯛꯄꯗꯨꯅ ꯃꯥꯏ ꯄꯥꯛꯑꯒ ꯇꯧꯗꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯌꯦꯠꯄ ꯑꯣꯏꯈꯤꯕꯗꯣ ꯑꯗꯒꯤ ꯑꯅꯤꯁꯨꯕ ꯐꯤꯂꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥ ꯕꯪꯀ ꯁꯔꯃꯒꯤ ꯑꯩꯗꯤ ꯉꯝꯂꯣꯏ ꯅꯪ ꯑꯩ ꯀꯥꯏꯅꯕ ꯀꯥꯏꯅ ꯑꯗꯨꯗ ꯁꯛꯈꯤꯕ ꯏꯁꯩ ꯀꯩꯅꯣ ꯃꯇꯝꯗꯤ ꯀꯨꯏꯔꯦ ꯈꯔ ꯀꯨꯏꯔꯕ ꯀꯩꯅꯣꯅꯦꯕ ꯑꯗꯨꯝꯕꯒꯤ ꯃꯊꯪ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯪꯖꯧꯕꯗ ꯑꯩꯒꯤ ꯗꯦꯕꯗꯥꯁꯅ ꯗꯦꯕꯗꯥꯁꯀꯤ ꯔꯤꯃꯦꯛ ꯑꯃꯈꯛ ꯃꯅꯤꯄꯨꯔꯤ ꯚꯔꯖꯟꯗ ꯇꯧꯈꯤꯕꯗꯣ ꯃꯁꯤꯒꯤ ꯃꯇꯝꯗꯁꯨ ꯀꯩꯅꯣꯒꯤ ꯅꯧꯕꯒꯤ ꯏꯁꯩ ꯑꯃ ꯑꯩꯒꯤ ꯗꯦꯕꯗꯥꯁꯁꯨ ꯌꯥꯝ ꯉꯟꯕ ꯃꯇꯝꯒꯤ ꯗꯤꯖꯤꯇꯦꯜꯒꯤ ꯃꯇꯝꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯁꯤ ꯃꯣꯏꯅ ꯀꯌꯥꯔꯛ ꯁꯨꯕꯗ ꯑꯣꯏꯕꯤꯕꯅꯣ ꯍꯥꯏꯐꯦꯠ ꯅꯣꯂꯦꯖ ꯂꯩꯕꯤꯕ꯭ꯔꯥ ꯑꯩꯒꯤ ꯗꯦꯕꯗꯥꯁ ꯍꯥꯏꯁꯦ ꯐꯤꯂꯝ ꯑꯗꯨꯝ ꯐꯤꯂꯝ 1 to 5 ꯍꯥꯏꯇꯥꯔꯦ ꯐꯤꯂꯝ ꯑꯃꯗꯒꯤꯅ 5ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯂꯩꯕꯗ ꯑꯗꯨꯋꯥꯏꯗ ꯅꯛꯅ ꯂꯩꯃꯤꯟꯅꯈ꯭ꯔꯕ ꯀꯥꯡꯕꯨꯅꯦꯕ ꯍꯣꯏ ꯑꯗꯨꯋꯥꯏꯗ ꯅꯛꯅ ꯂꯩꯃꯤꯟꯅꯈ꯭ꯔꯕ ꯑꯗꯣ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯌꯥꯝꯅ ꯋꯥꯡꯕ ꯐꯤꯜꯝ ꯑꯃꯗ ꯏꯁꯩ ꯁꯛꯑꯒꯗꯤ ꯃꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯛꯏꯕ ꯃꯤꯁꯤ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯕꯒꯨꯝꯕ ꯌꯥꯝꯅ ꯃꯇꯝꯗꯨꯒꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯑꯉꯥꯡ ꯑꯃꯁꯨ ꯁꯛꯑꯦ ꯑꯃꯁꯨ ꯁꯛꯑꯦ ꯄꯪꯁꯛꯇ ꯁꯛꯑꯦ ꯐꯤꯂꯝꯁꯨ ꯃꯌꯥꯝ ꯄꯨꯊꯣꯛꯑꯕꯅꯤꯅ ꯀꯅꯥꯅ ꯐꯤꯂꯝꯗ ꯁꯛꯏꯅꯣ ꯀꯅꯥꯅ ꯐꯤꯂꯝ ꯁꯛꯇ꯭ꯔꯤꯅꯣ ꯀꯥꯏꯁꯦ ꯈꯪꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯨꯗꯗꯤ ꯃꯤ ꯑꯃꯅ ꯗꯤꯖꯤꯇꯦꯜ ꯐꯤꯂꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯁꯦꯂꯨꯂꯣꯏꯗ ꯑꯃꯗ ꯏꯁꯩ ꯁꯛꯑꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯊꯥꯛꯁꯨ ꯈꯤꯇꯪ ꯋꯥꯡꯅꯁꯨ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯃꯁꯛꯁꯦ ꯇꯥꯛꯄꯗ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯕꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯖꯔꯝꯃꯤ ꯍꯥꯏꯕ ꯑꯩꯒꯤ ꯗꯦꯕꯗꯥꯁ ꯁꯛꯂꯛꯈꯤꯕ ꯑꯗꯒꯤ ꯁꯌꯥ ꯁꯛꯂꯛꯈꯤꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯖꯍꯧꯕꯗ ꯁꯠꯇꯅ ꯑꯩꯈꯣꯏ ꯅꯥꯎꯕꯣꯏꯁꯤ ꯌꯥꯝ ꯊꯨꯅ ꯈꯪꯈꯤꯕꯒꯤ ꯃꯇꯝ ꯑꯃꯁꯨ ꯑꯣꯏꯖꯩ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯪꯕꯤꯕ꯭ꯔꯥ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯆꯪꯕꯤꯕꯅꯣ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤꯁꯤꯗꯤ ꯑꯩ 1998 ꯁꯌꯥ ꯐꯤꯂꯝ ꯑꯇꯩꯗꯤ ꯃꯌꯥꯝ ꯁꯛꯇ꯭ꯔꯤꯉꯩꯗ 1998ꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ ꯑꯦꯄ꯭ꯔꯨꯞ ꯑꯥꯔꯇꯤꯁ ꯑꯣꯏꯖꯔꯦ ꯑꯣꯗꯤꯁꯟ ꯄꯥꯁ ꯇꯧꯖꯔꯦ ꯑꯩꯒꯤ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯂꯩꯔꯤꯕ ꯏꯌꯥꯝꯕꯁꯤꯡ ꯑꯗꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝꯁꯤꯡꯁꯦ ꯈꯟꯗꯅ ꯈꯣꯠꯇꯅ ꯅꯨꯡꯁꯤꯕꯤꯅꯕ ꯍꯥꯏꯗꯅ ꯈꯨꯔꯨꯝꯗꯅ ꯂꯩꯗꯅ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯁꯦ ꯃꯅꯥꯛꯇ ꯂꯣꯏꯅꯃꯛꯁꯤꯗ ꯑꯃꯗ ꯆꯠꯇꯅ ꯑꯃꯗ ꯆꯠꯇꯅ ꯈꯨꯔꯨꯝꯗꯅ ꯇꯧꯗꯅ ꯃꯌꯥꯝꯁꯤꯅ ꯅꯨꯡꯁꯤꯕꯤꯅꯕ ꯍꯥꯏꯗꯤ ꯐꯤꯂꯝꯒꯨꯝꯕ ꯀꯩꯒꯨꯝꯕ ꯆꯥꯟꯁ ꯑꯃꯇꯪ ꯄꯤꯕꯤꯅꯕ ꯀꯥꯏꯅ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯁꯤꯅ ꯅꯨꯡꯁꯤꯕꯤꯅꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤ ꯀꯥꯏꯖꯗꯅ ꯍꯣꯠꯅꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯝ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯗꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯃꯌꯥꯝꯁꯤꯡꯁꯤꯅ ꯅꯨꯡꯁꯤꯕꯤꯗꯅ ꯍꯟꯗꯛꯇꯤ ꯅꯥꯎꯕꯣꯏꯁꯤꯃꯗ ꯁꯤꯁꯤꯃ ꯁꯛꯍꯜꯂꯁꯤ ꯑꯗꯨꯝꯕ ꯁꯛꯍꯜꯂꯁꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯄꯤꯕꯤꯔꯒ ꯁꯛꯈ꯭ꯔꯤꯕ ꯐꯤꯂꯝꯗꯨꯗ ꯁꯛꯈ꯭ꯔꯤꯕ ꯏꯁꯩꯗ ꯃꯤꯅ ꯈꯔ ꯄꯥꯝꯕꯤꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯈꯪꯕꯤꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯝ ꯁꯤꯕꯨꯒꯤ ꯐꯤꯕꯝꯗ ꯂꯥꯛꯈꯤꯕꯒꯤ ꯑꯍꯥꯟꯕ ꯃꯔꯝꯁꯤꯡꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯐꯤꯜꯝ ꯃꯌꯥꯝꯁꯤꯗꯒꯤ ꯁꯌꯥꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯐꯤꯜꯝꯁꯤꯃ ꯈꯤꯇꯪꯁꯨ ꯏꯁꯩꯁꯤ ꯌꯥꯝ ꯃꯃꯤꯡꯁꯨ ꯌꯥꯝ ꯆꯠꯈꯤ ꯁꯌꯥ ꯐꯤꯜꯝꯒꯤꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯇꯝꯕꯤꯌꯨ ꯁꯌꯥꯒꯤ ꯑꯦꯅꯤꯁꯤꯗꯒꯤ ꯁꯌꯥꯒꯤ ꯏꯁꯩ ꯑꯅꯤ ꯑꯍꯨꯝ ꯁꯛꯄꯁꯤꯗꯒꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤ ꯏꯁꯩꯁꯦ ꯌꯥꯝꯅ ꯑꯩꯒꯤ ꯁ꯭ꯇꯥꯔ ꯑꯣꯏꯖꯔꯛꯈꯤꯕ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯅ ꯂꯥꯠꯂꯒ ꯊꯝꯖꯔꯗꯕ ꯏꯁꯩ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯗꯥꯏꯃꯟ FM ꯔꯦꯗꯤꯑꯣꯒꯤ ꯗ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯑꯩ ꯍꯧꯖꯤꯛ ꯃꯇꯦꯛ ꯑꯃ ꯉꯪꯖꯒꯗꯧꯔꯤꯕ ꯏꯁꯩꯁꯤꯕꯨ ꯏꯕꯤꯔꯝꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯅꯔꯦꯟꯗ꯭ꯔ ꯆꯤꯡꯒꯥꯡꯕꯝꯒꯤ ꯊꯋꯥꯏ ꯇꯃꯥ ꯁꯥꯟꯇꯤꯅ ꯁ꯭ꯋꯔꯒꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯇꯥꯕꯤꯕ ꯑꯣꯏꯔꯁꯅꯨꯅ ꯑꯩ ꯊꯝꯖꯒꯦ ꯑꯣꯖꯥꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯣꯖꯥꯁꯤ ꯈꯣꯏꯗꯥꯔꯨꯔꯦ ꯍꯣꯁꯌꯥ ꯍꯣꯁꯌꯥ ꯅꯨꯡꯁꯤꯔꯨꯔꯦ ꯍꯣꯁꯌꯥ ꯍꯣꯁꯌꯥ ꯉꯥꯎꯖꯔꯨꯔꯦ ꯍꯣꯁꯌꯥ ꯍꯣꯁꯌꯥ ꯄꯥꯝꯖꯔꯨꯔꯦ ꯍꯣꯁꯌꯥ ꯅꯨꯡꯁꯤꯍꯤꯌꯥꯏ ꯄꯨꯕꯤ ꯅꯪꯁꯦ ꯊꯋꯥꯟꯃꯤꯆꯥꯛꯀꯣ ꯇꯤꯂꯛꯇꯩ ꯃꯗꯣ ꯉꯥꯟꯖꯕꯤ ꯊꯥꯖ ꯅꯪꯅꯤ ꯉꯥꯜꯂꯔꯣꯅꯦ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯇꯤꯌꯥꯗ ꯅꯪꯅ ꯍꯣꯁꯌꯥ ꯍꯣꯁꯌꯥ ꯈꯣꯏꯗꯥꯔꯨꯔꯦ ꯍꯣꯁꯌꯥ ꯍꯣꯁꯌꯥ ꯅꯨꯡꯁꯤꯔꯨꯔꯦ ꯍꯣꯁꯌꯥ ꯐꯖꯈ꯭ꯔꯦ ꯌꯥꯝꯅ ꯐꯖꯕ ꯏꯁꯩꯅꯤ ꯃꯇꯝꯗꯨꯗ ꯃꯃꯤꯡ ꯌꯥꯝ ꯊꯤꯅ ꯆꯠꯈꯤꯕ ꯐꯤꯜꯝ ꯑꯃꯒꯤ ꯏꯁꯩꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯅꯥꯎꯕꯣꯏꯒꯤꯁꯨ ꯌꯥꯝꯅ ꯄꯥꯝꯅꯈꯤꯕꯒꯤ ꯃꯌꯥꯝꯅ ꯃꯁꯤꯒꯤ ꯑꯗꯨꯒꯨꯝꯕ ꯃꯔꯛ ꯑꯃ ꯑꯣꯏꯖꯈꯤ ꯃꯊꯪ ꯁꯤꯗꯒꯤꯗꯤ ꯐꯤꯜꯝꯁꯤ ꯍꯥꯟꯅ ꯑꯣꯖꯥ ꯒꯨꯔꯨ ꯈꯟꯗꯅ ꯈꯣꯠꯇꯅ ꯇꯧꯔꯝꯕꯁꯦ ꯐꯤꯜꯝ 5-6 ꯍꯧꯈꯤꯕ ꯃꯇꯨꯡꯗꯩꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡ ꯗꯤꯔꯦꯛꯇꯔꯁꯤꯡꯁꯦ ꯑꯩꯈꯣꯏ ꯅꯥꯎꯕꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄꯤꯕ꯭ꯔꯥ ꯃꯊꯪ ꯏꯁꯩꯁꯤ ꯇꯧꯕꯤꯌꯨ ꯀꯥꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯕꯤꯒꯦ ꯁꯤꯗꯁꯨ ꯑꯗꯨꯝ ꯅꯥꯎꯕꯣꯏꯅ ꯌꯥꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯈꯔ ꯁꯨꯝ ꯌꯥꯎꯕꯤꯅꯕ ꯈꯣꯠꯅꯕ ꯑꯣꯖꯥ ꯒꯨरुꯒ ꯅꯛꯅꯅꯕ ꯍꯣꯠꯅꯕꯤꯔꯤꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯋꯤ ꯑꯗꯨꯝ ꯉꯁꯤꯃꯛꯁꯨ ꯑꯗꯨꯝ ꯑꯩ ꯍꯣꯠꯅꯖꯔꯤ ꯑꯣꯖꯥ ꯒꯨरुꯁꯤꯡꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯀꯥꯏꯖꯗꯕ ꯑꯗꯒꯤ ꯑꯣꯖꯥ ꯒꯨरुꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯅꯕ ꯑꯣꯖꯥ ꯒꯨरुꯁꯤꯡꯒꯤ ꯃꯅꯥꯛ ꯅꯛꯄꯗꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯁꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯌꯥꯔꯤꯈꯩ ꯍꯣꯠꯅꯖꯔꯤ ꯏꯌꯥꯝꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯀꯥꯁꯤꯡ ꯑꯗꯨꯅ ꯏꯅꯥꯛꯇ ꯂꯥꯛꯄꯤꯕꯁꯨ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯇꯦꯂꯤꯐꯣꯟ ꯃꯣꯕꯥꯏꯜꯁꯤ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯃꯣꯕꯥꯏꯜꯒꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯃꯥꯏꯅ ꯔꯦꯀꯣꯔꯗꯤꯡ ꯕꯨꯛ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕꯁꯨ ꯐꯤल्मꯒꯤ ꯂꯥꯛꯑꯦ ꯁꯨꯃꯥꯏ ꯇꯧꯔꯦ ꯃꯊꯪ ꯂꯥꯛꯈ꯭ꯔꯦ ꯐꯤल्मꯒꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟꯅ ꯑꯦꯜꯕꯝꯒꯤ ꯀꯩꯒꯤ ꯄꯨꯂꯞ ꯌꯥꯎꯔꯒ ꯏꯁꯩꯁꯦ ꯆꯥꯎꯔꯥꯛꯄ ꯀꯌꯥꯃꯨꯛꯇꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯥꯎꯟ ꯇꯧꯕꯤꯕ꯭ꯔꯥ ꯁꯨꯝ ꯆꯥꯎꯔꯥꯛꯄ ꯏꯁꯩꯁꯦ ꯑꯩꯅ ꯆꯥꯎꯔꯥꯛꯄ ꯑꯩꯅ ꯁꯨꯝ ꯍꯥꯏꯐꯦꯠ ꯈꯟꯖꯕꯗ 1000 ꯑꯗꯨꯃꯥꯏꯅ ꯂꯥꯟꯈ꯭ꯔꯦ ꯃꯁꯤꯡ ꯆꯞ ꯆꯥꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯂꯤꯁꯤꯡꯗꯤ ꯈꯔ ꯍꯦꯟꯅ
ꯉꯁꯤꯐꯥꯎꯗ ꯂꯥꯟꯈ꯭ꯔꯦ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯅꯈꯣꯏꯗ ꯁꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯂꯕ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯌꯨꯝꯗ ꯏꯁꯩ ꯇꯝꯕꯤꯌꯨ ꯀꯥꯏ ꯍꯥꯏꯕꯗꯤ ꯂꯥꯛꯄꯤꯗꯕ꯭ꯔꯥ ꯃꯁꯤ ꯇꯧꯕꯤꯔꯤꯕ꯭ꯔꯥ ꯇꯝꯕꯤꯕ ꯈꯣꯠꯄ ꯃꯁꯤꯗꯤ ꯇꯧꯕꯤ ꯂꯥꯛꯑꯦ ꯑꯗꯨꯝ ꯑꯩ ꯇꯝꯕꯤꯔꯤ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯇꯝꯕꯤꯕꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯍꯤꯟꯗꯨꯁꯇꯥꯅꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯈꯌꯥꯜꯒꯨꯝꯕꯗꯤ ꯇꯝꯗ꯭ꯔꯦ ꯍꯣꯏ ꯑꯗꯩ ꯃꯣꯗꯔꯟ ꯁꯣꯡꯁꯦ ꯚꯣꯀꯦꯜ ꯀꯜꯆꯔ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯗꯔꯟ ꯁꯣꯡꯁꯦ ꯃꯇꯧ ꯀꯃꯥꯏꯅ ꯄ꯭ꯂꯦꯕꯦꯛ ꯑꯣꯏꯒꯗꯒꯦ ꯍꯣꯏ ꯑꯗꯒꯤ ꯑꯦꯜꯕꯝꯒꯤ ꯏꯁꯩ ꯀꯩꯅꯣꯁꯦ ꯃꯔꯨꯑꯣꯏꯅ ꯃꯣꯗꯔꯟ ꯁꯣꯡꯁꯦ ꯀꯃꯥꯏꯅ ꯁꯛꯀꯗꯒꯦ ꯍꯥꯏꯕ ꯅꯤꯌꯣꯝꯁꯤꯗ ꯑꯌꯥꯝꯕ ꯃꯑꯣꯡꯗꯣ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯂꯩ ꯌꯥꯝ ꯁꯦꯡꯕ ꯋꯥꯐꯝ ꯈꯟꯖꯩ ꯁꯥ ꯀꯃꯥꯏ ꯍꯥꯏꯒꯅꯤ ꯔꯦ ꯀꯃꯥꯏ ꯍꯥꯏꯒꯅꯤ ꯃꯥꯏ ꯉꯁꯥꯏ ꯃꯨꯛꯇꯅ ꯍꯥꯏꯕꯤꯔꯤꯗꯣ ꯑꯗꯣ ꯃꯁꯤ ꯃꯥꯏ ꯆꯨꯝꯅ ꯃꯥꯏ ꯌꯥꯀꯥꯗꯣ ꯇꯥꯛꯄꯤꯔꯀꯥꯟꯗ ꯃꯁꯥꯒꯤ ꯑꯣꯟ ꯚꯣꯏꯁꯇ ꯑꯣꯖꯥꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯕꯤꯗ ꯑꯗꯨꯝ ꯆꯨꯝꯅ ꯊꯣꯛꯍꯜꯂꯒ ꯁꯥ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯁꯦ ꯑꯩꯈꯣꯏꯅ ꯁꯥ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯕꯣꯗꯤꯒꯤ ꯀꯔꯝꯕ ꯖꯒꯥꯗ ꯊꯝꯃꯒ ꯁꯥꯒꯤ ꯈꯣꯟꯊꯣꯛꯁꯦ ꯍꯥꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯗꯅ ꯁꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯏꯗꯧꯒꯤ ꯖꯒꯥ ꯁ꯭ꯋꯥꯏꯗꯒꯤ ꯁꯥ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯤ ꯁꯣꯔꯁꯦ ꯐꯖꯅ ꯍꯣꯟꯖꯜꯂꯒ ꯈꯣꯏꯗꯧ ꯁ꯭ꯋꯥꯏꯗꯒꯤ ꯇꯧꯔꯒ ꯁꯣꯔ ꯍꯣꯟꯗꯣꯔꯛꯄꯗ ꯚꯣꯀꯦꯜꯗꯨꯒ ꯂꯣꯏꯅꯅ ꯁꯥꯅ ꯁꯨꯃꯥꯏꯅ ꯈꯣꯏꯗꯧꯗꯦ ꯍꯥꯏꯕ ꯑꯗꯩ ꯈꯣꯏꯗꯧꯗꯤ ꯈꯤꯇꯪ ꯑꯃꯨꯛ ꯄꯨꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯔꯦꯁꯤꯅ ꯈꯣꯏꯗꯧꯗꯤ ꯈꯔ ꯄꯨꯈꯠꯂꯒ ꯊꯕꯥꯛꯁꯤꯗ ꯁꯣꯔꯁꯦ ꯊꯝꯃꯒ ꯑꯗꯨꯗ ꯔꯦ ꯍꯥꯏꯕ ꯑꯗꯩ ꯒꯥꯁꯤꯅ ꯈꯅꯥꯎ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯁ꯭ꯇꯦꯞ ꯃꯊꯪ ꯅꯈꯥꯡꯗ ꯊꯝꯕ ꯅꯥꯔꯨꯝꯗ ꯊꯝꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯁꯥꯔꯦꯒꯃꯥ ꯇꯝꯕꯗ ꯑꯗꯨꯝ ꯚꯣꯏꯁ ꯀꯜꯆꯔ ꯑꯗꯨꯝ ꯌꯥꯎꯖꯔꯕ ꯀꯩꯅꯣꯝꯈꯛꯅꯦꯕ ꯁꯤꯒꯤ ꯅꯤꯌꯣꯝꯁꯤ ꯂꯥꯜꯂꯒꯗꯤ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯛꯄ ꯃꯇꯝꯗ ꯏꯁꯩꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯍꯥꯏꯕ ꯑꯗꯨꯁꯨ ꯋꯥꯠꯂꯛꯑꯅꯤ ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯑꯩꯅ ꯁꯛꯀꯗꯧꯔꯤꯕ ꯏꯁꯩꯁꯦ ꯋꯥꯔꯤꯅꯤ ꯑꯩꯅ ꯁꯛꯆꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯅꯠꯇꯦꯕ ꯏꯁꯩꯁꯦ ꯄꯕ꯭ꯂꯤꯛ ꯃꯤꯌꯥꯝꯒꯤꯅꯤ ꯇꯥꯒꯗꯧꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯑꯣꯏꯅ ꯁꯛꯏꯅꯦꯕ ꯑꯩꯒꯤ ꯚꯣꯀꯦꯜꯁꯤꯅ ꯏꯁꯩ ꯁꯛꯄ ꯌꯥꯔꯨꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯒ ꯊꯥꯡꯇꯣꯛꯑ ꯃꯌꯦꯛꯇꯨꯒ ꯇꯧꯔꯒ ꯁꯛꯀꯗꯧꯔꯤꯕ ꯏꯁꯩꯁꯦ ꯄꯕ꯭ꯂꯤꯛꯀꯤꯅꯤ ꯃꯤꯌꯥꯝꯒꯤꯅꯤ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯀꯃꯥꯏꯅ ꯏꯁꯩꯁꯦ ꯇꯥꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯇꯝꯕ ꯃꯇꯝꯗ ꯃꯃꯨꯠ ꯇꯥꯅ ꯇꯝꯍꯧꯕ ꯁꯣꯔ ꯁꯥꯟꯅꯐꯝ ꯁꯣꯔ ꯆꯤꯡꯈꯠ ꯁꯣꯔ ꯊꯥꯐꯝ ꯃꯥꯏ ꯇꯣꯉꯥꯟ ꯂꯩꯔꯤꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯗꯨꯝ ꯇꯥꯛꯄꯤꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯑꯦꯆꯤꯞꯃꯦꯟꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯁꯤꯡꯒꯔꯒꯨꯝꯕꯒꯤ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕ ꯃꯁꯤ ꯀꯌꯥꯔꯛ 19 ꯀꯌꯥꯗ ꯀꯩꯗꯃꯁꯤ ꯌꯥꯎꯕꯤꯈ꯭ꯔꯦ ꯕꯦꯁ ꯁꯤꯡꯒꯔꯒꯤ ꯃꯅꯥ ꯀꯩꯅꯣꯁꯦ ꯑꯩ 2012ꯇꯒꯤꯅ 15 ꯐꯥꯎꯗ ꯕꯦꯁ ꯁꯤꯡꯒꯔ 3ꯂꯛ ꯂꯧꯈ꯭ꯔꯦ ꯁꯤꯗ ꯁꯥꯍꯤꯇ꯭ꯌ ꯁꯦꯕꯥ ꯁꯃꯤꯇꯤ ꯀꯛꯆꯤꯡ ꯑꯃꯗꯤ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔ ꯃꯣꯏ ꯈꯨꯠꯁꯝꯅꯔꯒ ꯁꯤꯟꯕꯗ ꯑꯦꯋꯥꯔꯗꯁꯦ ꯕꯦꯁ ꯁꯤꯡꯒꯔꯒꯤ ꯑꯦꯋꯥꯔꯗꯁꯦ 3ꯂꯛ ꯆꯍꯤ ꯊꯪꯅꯅ ꯑꯩ ꯂꯧꯖꯈ꯭ꯔꯦ ꯃꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯇꯝꯗꯨꯗ ꯍꯣꯠꯅꯖꯔꯛꯄ ꯅꯍꯥꯟꯗꯒꯤ ꯍꯣꯠꯅꯖꯔꯛꯄ ꯃꯌꯥꯝꯁꯦ ꯐꯪꯉꯛꯄꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯄꯨꯛꯅꯤꯡꯗ ꯐꯪꯉꯛꯄꯗ ꯑꯩ ꯍꯥꯏꯐꯦꯠꯇꯤ ꯍꯔꯥꯎꯕꯒꯤ ꯐꯥꯕ ꯀꯩꯅꯣꯝꯗꯤ ꯇꯧꯖꯩ ꯑꯗꯨꯕꯨ ꯐꯪꯉꯛꯏꯕ ꯄꯣꯠ ꯈꯔꯗꯨꯅ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯑꯩꯒꯤ ꯇꯧꯖꯔꯤꯕꯁꯤꯒꯤ ꯄꯨꯔꯥ ꯄꯦꯟꯊꯣꯛꯑꯦ ꯍꯥꯏꯕꯗꯤ ꯅꯠꯆꯗꯕ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤ ꯈꯣꯡꯆꯠ ꯃꯌꯥꯝ ꯋꯥꯠꯂꯤ ꯃꯥꯡꯗ ꯆꯠꯀꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯍꯣꯠꯅꯈꯤꯅꯤ ꯑꯗꯨꯒꯨꯝꯕ ꯑꯦꯋꯥꯔꯗꯇꯣ ꯃꯊꯪ ꯁꯨꯝ ꯆꯩꯁꯨ ꯄꯥꯏꯔꯐꯥꯎ ꯂꯧꯕ ꯄꯥꯝꯖꯔꯤ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯍꯣꯠꯅꯔꯒ ꯃꯊꯪ ꯍꯣꯠꯅꯔꯀꯥꯟꯗ ꯃꯤꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕ ꯇꯣꯉꯥꯟꯕ ꯏꯁꯩꯒꯤ ꯁꯨꯔꯒꯤ ꯁꯩꯌꯦꯛ ꯁꯩꯗꯥꯁꯤꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯁꯩ ꯐꯖꯔꯕ ꯏꯁꯩꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁꯤꯡꯅ ꯁꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯛꯄ ꯌꯥꯝ ꯂꯩꯔꯤ ꯑꯗ ꯏꯁꯩꯁꯤꯡ ꯃꯊꯪ ꯑꯃꯅꯤꯇꯪ ꯊꯪꯅꯅ ꯀ꯭ꯌꯨꯗ ꯑꯃꯅꯤꯗ ꯁꯛꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯁꯤ ꯀꯥꯏꯅꯔꯦ ꯈꯪꯂꯕ ꯍꯥꯏꯕ ꯌꯥꯊꯪ ꯅꯝꯕꯔ 1ꯒꯤ ꯌꯥꯝ ꯐꯖꯈꯤꯕ ꯏꯁꯩꯅꯤ ꯀꯥꯏꯅꯔꯦ ꯈꯪꯂꯕꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜꯕꯤꯌꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯏꯁꯩꯅꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯕꯤ ꯕꯤꯗ꯭ꯌꯥꯄꯇꯤ ꯁꯔꯃꯒꯤ म्यूजिक डायरेक्शन मखादा सखिबा याथंग नंबर 1 हाइबा फिल्म दुरा सखिबा इसेनी अदुगा सिगी मयेक इरंबा इगी मरु दुसु लैगिद्रे नौबा माजु लैगिद्रे ओ इसेसी बिरंबा सिजु आई सक्सगदु इसे आई मरु नौबगी थवाय तमा शांतिदा आई डेडिकेट तौजगे लाइबक्ता तंगलम द्रव नुंगशिबा करिगी ताइना रुनी कनादा काइनरे खंगलबा नंगसे नुंगसिदुना लैरे असुम काउथोपा तम लगे होटनरुबा ओय हल्ले नुंगसिबना आरेम्बा ताइबंग मंगलान अनीदगी लापना चत्रोबा नंगबू काइनरे खंगलबा
ꯅꯪꯁꯦ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝ ꯐꯖꯔꯦ ꯌꯥꯝꯅ ꯏꯁꯩꯁꯤ ꯃꯇꯝ ꯑꯃꯗ ꯐꯣꯡꯈꯤꯕ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛꯐꯥꯎ ꯇꯥꯕꯗ ꯏꯍꯤꯡ ꯍꯤꯡꯅ ꯌꯥꯝꯅ ꯅꯧꯔꯤꯕ ꯌꯥꯝ ꯐꯖꯔꯤꯕ ꯑꯗꯨꯃꯛ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯅꯥꯗ ꯁꯅꯥ ꯑꯣꯏ ꯂꯩꯔꯤꯕ ꯏꯁꯩꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯏꯁꯩ ꯈꯧꯔꯥꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ ꯁꯤꯁꯨ ꯀꯩꯅꯣꯅꯤ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ ꯏꯁꯩꯁꯤ ꯃꯇꯪ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ ꯍꯣꯏ ꯌꯥꯝꯅ ꯄꯥꯝꯈꯤꯕ ꯏꯁꯩꯅꯤ ꯌꯥꯝꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯈꯜꯂꯤꯕ ꯍꯣꯏ ꯃꯌꯥꯝꯅ ꯈꯤꯇꯪꯗꯤ ꯄꯥꯝꯕꯤꯈꯤꯕ ꯏꯁꯩ ꯀꯩꯅꯣ ꯊꯧꯒꯜ ꯇꯧꯖꯒꯦ ꯑꯩ ꯃꯔꯨꯞ ꯁꯅꯥꯇꯣꯟ ꯅꯤꯡꯊꯧꯖꯥꯅ ꯏꯕꯤꯈꯤꯕ ꯏꯁꯩꯅꯤ ꯑꯗꯨꯒ ꯑꯩ ꯏꯌꯥꯝꯕ ꯖꯤ ꯁꯨꯔꯆꯟꯗ꯭ꯔ ꯁꯔꯃ ꯑꯃꯗꯤ ꯌꯥꯃꯨꯡ ꯑꯥꯔ ꯀꯦ ꯖꯤꯇꯦꯟꯅ ꯌꯥꯝ ꯋꯥꯅ ꯏꯁꯩꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯃꯗꯤ ꯇ꯭ꯋꯤꯟ ꯍꯣꯠꯅꯕꯤꯈꯤꯕ ꯇꯧꯕꯤꯈꯤꯕ ꯏꯁꯩꯅꯤ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ 이번이기 눅시 반퉁니 거울랑나 아이락바 이번이기 눅시 반퉁니 마땀기 뽕자행나 행나 우키다바 꾸이라바 샷담도 amukang pena yengjaning wana ngairakpani ngasi fauba khaurangna ngairakpa ibanigi nungsi panthungni ꯐꯖꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯃꯔꯤ ꯃꯔꯤ ꯆꯠꯊꯔꯕꯅꯤꯅ ꯐꯖ ꯐꯖꯕ ꯃꯇꯦꯛ ꯑꯃꯅꯤꯗꯪ ꯂꯧꯊꯖꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯉꯁꯤ ꯎꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯈꯪꯗꯦ ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯕ ꯏꯁꯩꯁꯤ ꯌꯥꯝ ꯐꯖꯔꯤꯕ ꯏꯁꯩꯅꯤ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯈꯟꯕꯤꯔꯤꯕ ꯂꯤꯁꯅꯔꯁꯤꯡꯅ ꯃꯐꯝꯁꯤꯗꯁꯨ ꯈꯨꯗꯣꯜ ꯃꯇꯦꯛ ꯑꯃ ꯇꯝꯕꯤꯌꯨ ꯏꯁꯩꯁꯦ ꯑꯩ ꯏꯌꯥꯝꯕ ꯇꯥ ꯑꯣꯂꯦꯟ ꯍꯣꯏ ꯍꯧꯖꯤꯛ ꯑꯦꯛꯇꯔ ꯑꯣꯏꯅ ꯃꯌꯥꯝꯅ ꯁꯛꯈꯪꯕꯤꯔꯤꯕ ꯏꯌꯥꯝꯕ ꯑꯣꯂꯦꯟꯁꯤꯅ ꯑꯦꯛ ꯇꯧꯕꯤꯈꯤꯕ ꯏꯁꯩꯅꯤ ꯁꯤꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯌꯥꯃꯨꯡ ꯑꯥꯔ ꯀꯦ ꯖꯤꯇꯦꯟꯅ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯁꯟ ꯇꯧꯕꯤꯔꯝꯕ ꯏꯁꯩ ꯍꯣꯏ ngasi unariba aikhoise khangde hayengna kari thoklagaba tungi punsina kari oirakani tungi punsina kari oirakani khallubadano ngankhiba khanghode ngasi unariba aikhoise khangde hayengna kari thoklagaba ꯐꯖꯔꯦ ꯏꯁꯩꯁꯨ ꯑꯣꯟꯊꯣꯛꯅ ꯏꯁꯩꯒꯤ ꯂꯤꯁꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯂꯩꯕꯅꯤꯅ ꯂꯣꯏꯅ ꯁꯟꯖꯕꯗꯤ ꯉꯝꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯥꯝꯗ꯭ꯔꯕꯗ ꯈꯪꯒꯠꯆꯕ ꯏꯁꯩ 9 ꯃꯁꯤ ꯑꯃ ꯂꯩꯖꯔꯤ ꯃꯇꯦꯛ ꯈꯤꯇꯪ ꯑꯃꯨꯛꯇꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯤꯁꯤ ꯐꯤꯂꯝꯒꯤ ꯅꯣꯡꯃ ꯈꯛꯇꯗꯤꯅ ꯍꯥꯏꯕ ꯏꯁꯩꯁꯤꯁꯨ ꯌꯥꯝꯅ ꯂꯤꯁꯅꯔꯁꯤꯡꯅ ꯄꯥꯝꯕꯤꯕ ꯏꯁꯩꯅꯤ ꯀꯤꯁꯤ ꯐꯤꯂꯝꯒꯤ ꯅꯣꯡꯃ ꯈꯛꯇꯗꯤ ꯑꯩ ꯃꯔꯨꯞ ꯒꯣꯀꯨꯜꯅ ꯑꯦꯛ ꯇꯧꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯖꯤꯇꯦꯟ ꯏꯌꯥꯝꯕ ꯖꯤꯇꯦꯟ ꯀꯨꯃꯥꯔ ꯅꯥꯎꯔꯦꯝꯅ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯁꯟ ꯇꯧꯕꯤꯈꯤꯕꯅꯤ ꯑꯗꯨꯒ ꯔꯟꯖꯤꯠ ꯅꯤꯡꯊꯧꯖꯥꯅ 이비키바 이세 농마 ꯈꯛꯇꯗꯤ ꯅꯪꯕꯨ ꯍꯜꯂꯛꯈꯣ 우두나 ꯇꯂꯩꯔꯦ 미국 ꯈꯨꯗꯤꯡꯗ ꯅꯪꯕꯨ ꯉꯥꯏꯔꯤꯕ 이ꯇꯧꯁꯦ ꯅꯪꯕꯨ ꯌꯦꯡꯂꯛꯈꯣ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ 미국 ꯈꯨꯗꯤꯡꯗ ꯅꯪꯒꯤ ꯋꯥꯉꯥꯡ ꯅꯤꯡꯁꯤꯡꯕꯅ ꯑꯣꯠꯂꯔꯦ 이나ꯛꯇ ꯂꯩꯔꯤꯕꯣꯏ ꯈꯜꯂꯨꯔꯦ ꯅꯪꯒꯤ ꯁꯥꯖꯤ ꯃꯤꯠꯇꯥꯁꯤꯅ ꯑꯩꯉꯣꯟꯗ ꯅꯪꯇꯕꯨ ꯑꯩꯅ ꯅꯨꯡꯁꯤꯌꯦ ꯀꯅꯥꯁꯨ ꯑꯩꯅ ꯌꯦꯡꯂꯣꯏꯌꯦ ꯅꯪꯇꯕꯨ ꯑꯩꯅ ꯈꯟꯖꯩꯌꯦ ꯍꯣꯡꯂꯔꯣꯏ ꯃꯄꯣꯛꯁꯤꯃꯒꯤ.
ꯐꯖꯈ꯭ರೆ ꯃꯔꯛꯇ ꯏꯁꯩ ꯌꯥꯝꯃꯛꯄꯅꯤꯅ ꯃꯔꯛꯇ ꯏꯁꯩ ꯑꯁꯨꯛ ꯌꯥꯝꯈ꯭ꯔ ꯃꯌꯥꯝꯁꯨ ꯂꯣꯏ ꯅꯤꯡꯁꯤꯡꯕꯗꯤ ꯉꯝꯄꯣꯠꯇꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤꯁꯤꯅ ꯀꯤꯁꯤꯁꯤꯅ ꯑꯃꯨꯛ ꯈꯔ ꯅꯧꯈ꯭ꯔꯦ ꯁꯤꯒꯤ ꯈꯤꯇꯪ ꯃꯃꯥꯡ ꯆꯠꯈꯠꯂꯀꯥꯟꯗ ꯌꯥꯝꯅ ꯐꯖꯈꯤꯕ ꯏꯁꯩ ꯑꯃꯁꯨ ꯂꯩꯔꯤ ꯌꯥꯝ ꯐꯖꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯂꯧꯈꯠꯆꯔꯛꯀꯦ ꯑꯃꯇꯪꯒ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩꯅ ꯇꯧꯕ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩꯅ ꯍꯥꯏꯕ ꯐꯤꯂꯝꯗꯨꯗ ꯐꯖꯕ ꯏꯁꯩꯁꯤꯒꯤ ꯍꯦꯛ ꯍꯧꯔꯛꯄꯗ ꯏꯁꯩꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯖꯩ ꯑꯗꯨ ꯏꯁꯩꯁꯤ ꯃꯇꯦꯛ ꯑꯃꯇꯪꯒ ꯑꯩꯈꯣꯏ ꯂꯤꯁꯅꯔꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄꯅꯤ ꯃꯁꯤ ꯑꯃꯇꯪꯒ ꯈꯨꯗꯣꯜꯕꯤꯌꯨ ꯁꯤꯁꯨ ꯑꯩ ꯃꯔꯨꯞ ꯁꯅꯥꯇꯣꯟ ꯅꯤꯡꯊꯧꯖꯥ ꯉꯁꯥꯏ ꯈꯧꯔꯥꯡꯅ ꯏꯕꯤꯈꯤꯕꯗꯣ ꯍꯣꯏ ꯑꯩ ꯃꯔꯨꯞ ꯁꯅꯥꯇꯣꯟ ꯅꯤꯡꯊꯧꯖꯥꯅ ꯏꯕꯤꯕꯅꯤ ꯑꯗꯨꯒ ꯈꯦꯂꯦꯟ ꯑꯦꯟ ꯒꯤꯇꯦꯟꯒꯤ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯁꯟ ꯃꯈꯥꯗ ꯁꯛꯆꯈꯤꯕ ꯏꯁꯩ ꯈꯔ 2004-05 ꯑꯗꯥꯏꯒꯤ ꯃꯇꯝꯗ ꯁꯛꯈꯤꯕ ꯏꯁꯩ ꯀꯩꯅꯣ ꯃꯇꯦꯛ ꯑꯃ ꯑꯩ ꯊꯧꯒꯜ ꯇꯧꯖꯒꯦ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩꯅ ꯑꯣꯏꯅꯤꯡꯂꯨꯔꯦ ꯅꯪꯁꯦ ꯑꯩꯇꯒꯤ ꯃꯤꯠ ꯆꯥꯟꯅꯈꯤꯕ ꯅꯪ ꯑꯩ ꯅꯨꯃꯤꯠꯇꯨꯗꯒꯤ ꯉꯥꯎꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯍꯥꯏꯐꯝ ꯈꯪꯗ ꯍꯥꯏꯐꯝ ꯈꯪꯗ ꯅꯪꯒꯤ ꯅꯇꯧꯗ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩꯅ ꯑꯣꯏꯅꯤꯡꯂꯨꯔꯦ ꯅꯪꯁꯦ ꯑꯩꯇꯒꯤ ꯅꯨꯡꯉꯥꯏꯖꯔꯦ ꯏꯁꯩ ꯈꯔ ꯂꯩꯖꯔꯤ ꯃꯔꯛꯇ ꯑꯃꯨꯛ ꯁꯥꯟꯖꯒꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯏꯖꯨꯀꯦꯁꯅꯦꯜ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯤ ꯃꯁꯤ ꯀꯌꯥ ꯐꯥꯎꯅꯣ ꯃꯁꯤ ꯏꯖꯨꯀꯦꯁꯟ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯑꯩ 12 ꯄꯥꯁ ꯇꯧꯔꯒ 12ꯀꯤ ꯃꯈꯥ ꯑꯩ ꯇꯝꯊꯗ꯭ꯔꯦ ꯏꯁꯩꯒꯤ ꯂꯥꯏꯟꯁꯤꯗ ꯑꯗꯨꯝ ꯀꯟꯈꯤꯗꯅ ꯏꯁꯩꯒꯤ ꯂꯥꯏꯟꯁꯤꯗ ꯂꯥꯏꯟꯗ ꯑꯗꯨꯝ ꯆꯠꯂꯦ ꯍꯣꯏ ꯍꯣꯏ ꯏꯁꯩꯒꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯈꯤꯇꯪ ꯆꯦꯠꯊꯖꯧꯕ ꯑꯃꯈꯛ ꯂꯩꯖꯩ ꯑꯣꯖꯥ ꯏꯃꯣꯗ ꯏꯁꯩ ꯇꯝꯕꯁꯤ ꯆꯠꯄꯤꯔꯦ ꯑꯗꯨꯒ ꯏꯁꯩ ꯇꯝꯕ ꯆꯠꯄ ꯃꯇꯝꯁꯤꯗ ꯑꯣꯖꯥ ꯏꯃꯣꯗ ꯁꯤꯖꯤꯟꯅꯕꯤꯔꯝꯗꯣꯏꯁꯤ ꯄꯨꯡ ꯍꯥꯔꯃꯣꯅꯤꯌꯝ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯔꯝꯕꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯌꯨꯝꯗ ꯔꯤꯌꯥꯁ ꯇꯧꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯁꯩꯁꯛꯄꯗꯤ ꯌꯨꯝꯗꯕꯨ ꯂꯥꯛꯑꯒ ꯇꯦꯞꯐꯥꯎ ꯇꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯉꯁꯥꯏ ꯀꯨꯃꯥꯔ ꯁꯥꯅꯨꯒꯤ ꯏꯁꯩꯕꯨꯗꯤ ꯃꯌꯥꯝ ꯅꯩꯅꯔꯦ ꯍꯥꯏꯔꯦ ꯁꯤꯒꯤ ꯃꯃꯥꯡꯁꯤꯗꯒꯗꯤ ꯇꯦꯞ ꯀꯥꯏꯁꯤ ꯂꯩꯇꯗꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯇꯥꯕꯒꯤ ꯈꯣꯠꯄꯒꯤ ꯑꯗꯩ ꯀꯦꯁꯦꯠ ꯄꯁꯤ ꯃꯇꯝꯗꯨ ꯀꯦꯁꯦꯠ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯕꯨ ꯃꯣꯕꯥꯏꯜꯗ ꯀꯩꯗ ꯄꯪꯀꯥꯞ ꯀꯥꯞꯄ ꯌꯥꯕꯅꯤ ꯃꯇꯝꯗꯨ ꯀꯦꯁꯦꯠ ꯂꯩꯗ꯭ꯔꯗꯤ ꯇꯥ ꯐꯪꯉꯝꯄꯣꯟꯇꯦ ꯂꯩꯀꯥꯏꯗꯨ ꯀꯦꯁꯦꯠ ꯑꯃ ꯂꯩꯔꯛꯄꯗ ꯀꯨꯃꯥꯔ ꯁꯥꯅꯨ ꯀꯦꯁꯦꯠ ꯑꯃ ꯂꯩꯔꯛꯈ꯭ꯔꯦꯁꯤ ꯔꯥꯎꯟ ꯑꯣꯏꯅ ꯃꯊꯪ ꯋꯥꯏ ꯇꯣꯝꯕꯅ ꯋꯥꯏꯒꯤ ꯆꯥꯎꯕꯅ ꯋꯥꯏ ꯃꯅꯤꯡꯗ ꯑꯃꯨꯛ ꯄꯨꯈ꯭ꯔꯦ ꯀꯥꯏꯅ ꯀꯦꯁꯦꯠ ꯀꯥꯏꯁꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯇꯥꯔꯛꯄꯒꯤ ꯁꯤꯒꯨꯝꯕ ꯐꯤꯕꯝ ꯂꯩ ꯁꯤꯒꯨꯝꯕ ꯏꯁꯩ ꯇꯝꯃꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯇꯥꯟꯅꯔꯛꯅꯕꯒꯤ ꯔꯤꯌꯥꯁ ꯇꯧꯅꯅꯕꯒꯤ ꯍꯣꯠꯅꯔꯛꯄꯗ ꯏꯟꯁꯇ꯭ꯔꯨꯃꯦꯟꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯇꯦꯞ ꯔꯦꯗꯤꯑꯣ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯛꯄꯒꯦ ꯃꯁꯤꯒꯤ ꯋꯥꯔꯤꯒ ꯂꯩꯕꯤꯕ꯭ꯔꯥ ꯑꯝꯇ ꯇꯝꯕꯤꯌꯨ ꯍꯥꯏꯖꯒꯦ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝꯅ ꯍꯥꯟꯅ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯈꯔ ꯍꯥꯏꯖꯈ꯭ꯔꯦ ꯌꯥꯝꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯌꯥꯝ ꯂꯩꯔꯛꯄꯅꯤꯅ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡꯗꯁꯨ ꯁꯨꯝꯕ ꯑꯩꯒꯤ ꯄꯥꯝꯖꯔꯤꯕ ꯁꯤꯟꯐꯝ ꯏꯁꯩ ꯀꯩꯅꯣꯁꯤꯗ ꯁꯤꯖꯤꯟꯅꯅꯕ ꯑꯩꯒꯤ ꯔꯤꯌꯥ ꯇꯧꯅꯕ ꯔꯤꯍꯔꯁꯦꯜ ꯇꯧꯅꯕꯒꯤ ꯑꯩ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯅꯕꯒꯤ ꯈꯨꯠꯂꯥꯏꯁꯤꯃ ꯂꯩꯕꯤꯌꯨ ꯇꯕ꯭ꯂꯥꯁꯤꯃ ꯂꯩꯕꯤꯌꯨ ꯍꯥꯔꯃꯣꯅꯤꯌꯝꯁꯤꯃ ꯂꯩꯕꯤꯌꯨ ꯑꯗꯨ ꯍꯥꯏꯕꯗꯨ ꯉꯝꯗ꯭ꯔꯕꯅꯤ나 ꯏꯁꯥꯒꯤ ꯄꯥꯡꯒꯜꯅ ꯃꯁꯤ ꯁꯨꯔꯒ ꯇꯥꯜꯂꯒ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤ ꯃꯁꯤ ꯂꯩꯅꯕ ꯄ꯭ꯂꯥꯟꯁꯤ ꯈꯟꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯝ ꯑꯆꯥꯟꯕ ꯉꯁꯥꯏ ꯂꯥꯏꯁ꯭ꯔꯝ ꯏꯕꯣꯝꯆꯥ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯩꯕꯨ ꯏꯁꯩ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯔꯛꯈꯤꯕ ꯒꯥꯏꯗ ꯇꯧꯕꯤꯔꯛꯈꯤꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯔꯃꯣꯅꯤꯌꯝꯁꯨ ꯂꯩꯇꯦ ꯑꯗꯒꯤ ꯇꯕ꯭ꯂꯥꯁꯨ ꯀꯩꯝ ꯂꯩꯇꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯄꯨꯜꯂꯒ ꯃꯇꯝꯗꯨꯗ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯁꯤꯗ ꯄꯨꯜꯂꯒ ꯏꯁꯩꯁꯦ ꯄꯥꯝꯃꯒ ꯍꯣꯠꯅꯃꯤꯟꯅꯁꯤꯅ ꯇꯧꯔꯤ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯑꯣꯏꯕ ꯑꯩꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥꯝ ꯑꯆꯥꯟꯕꯁꯤꯅꯦ ꯑꯗꯒꯤ ꯃꯅꯥꯎꯆꯥꯅ ꯃꯥꯁꯨ ꯑꯩꯈꯣꯏ ꯁꯥꯒꯩꯅꯤ ꯍꯨꯏꯗ꯭ꯔꯣꯝ ꯃꯅꯥꯎꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯄꯨꯜꯂꯒ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯦ ꯀꯃꯥꯏꯅ ꯂꯩꯅꯤ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯅꯤ ꯈꯣꯠꯅꯤ ꯀꯥꯏꯅ ꯁꯨꯝ ꯈꯟꯅꯕꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯀꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤꯗ ꯀꯥꯔ ꯎꯔꯨꯁꯤ ꯀꯛꯊꯕꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯇꯧꯔ ꯎꯔꯨꯁꯤ ꯖꯣꯕ ꯀꯛꯊꯔꯦ ꯍꯦꯛꯇ ꯎꯔꯨ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯃꯤꯅ ꯑꯣꯏꯅ ꯎ ꯌꯥꯟꯈ꯭ꯔꯒ ꯂꯩꯕ ꯎꯔꯨꯁꯤꯡꯁꯦ ꯎ ꯌꯥꯟꯈ꯭ꯔꯒ ꯂꯦꯝꯍꯧꯕ ꯃꯔꯨꯁꯤꯡꯁꯦ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯂꯩꯕ ꯎ ꯃꯔꯨ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯌꯣꯄꯥꯛꯅ ꯀꯣꯊꯣꯛꯑꯒ ꯀꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯁꯪꯒꯥꯔꯤ ꯃꯄꯣꯠ ꯁꯪꯒꯥꯔꯤ ꯃꯄꯣꯠ 2-3ꯁꯦ ꯄꯤꯛ ꯊꯟꯅ ꯅꯣꯡꯃ ꯈꯛꯇꯗꯤ ꯅꯠꯇꯦꯀꯣ ꯃꯇꯝ ꯆꯪꯅ ꯃꯄꯣꯠ ꯑꯃꯃꯝꯁꯦ ꯅꯨꯃꯤꯠ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯁꯤꯗ ꯃꯄꯣꯠ 3ꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯍꯨꯏꯗ꯭ꯔꯣꯝꯗꯒꯤꯅ ꯀꯩꯅꯣ ꯆꯦꯛꯀꯣꯟꯐꯥꯎꯁꯦ ꯊꯧꯒꯠꯂꯛꯑꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 5-6 ꯁ꯭ꯋꯥꯏꯗ ꯊꯧꯒꯠꯂꯛꯀꯗꯣꯏꯅꯤ ꯁꯪꯒꯥꯔꯤꯁꯤꯗ ꯇꯣꯡꯉꯒ ꯑꯩꯈꯣꯏꯁꯦ ꯃꯇꯝꯗꯨꯗꯗꯤ ꯁꯨꯝ ꯄꯥꯝꯖꯔꯨꯕ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯏꯁꯥꯗꯗꯤ ꯌꯥꯝ ꯀꯟꯅ ꯁꯤꯃ ꯇꯧꯔꯨꯕꯒꯤ ꯃꯤꯅ ꯅꯣꯛꯅꯔꯛꯀꯅꯤ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯍꯥꯏꯕ ꯀꯔꯤꯝ ꯂꯩꯖꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯤꯡꯉꯤꯕ ꯄꯥꯟꯗꯝ ꯑꯗꯨꯗ ꯎꯔ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯀꯔꯤꯝꯇ ꯆꯪꯗ꯭ꯔꯦꯕ ꯄꯣꯠꯁꯦ ꯑꯗꯨꯃꯥꯏꯅ ꯁꯪꯒꯥꯔꯤꯁꯦ ꯇꯣꯡꯉꯒ ꯍꯥꯏꯒꯠꯂꯛꯑꯒ ꯆꯦꯛꯀꯣꯟꯒꯤ ꯑꯩꯈꯣꯏ ꯕꯦꯀꯔꯤ ꯀꯩꯅꯣꯁꯤꯗ ꯊꯥꯔꯦ ꯑꯗꯒꯤ ꯄꯩꯁꯥꯗꯨ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯨꯔꯛꯄꯒꯤ ꯄꯩꯁా ꯃꯃꯟꯗꯣ ꯂꯧꯔꯒ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯍꯟꯕꯁꯤꯗ ꯅꯣꯡꯉꯥꯜꯂꯕꯅꯤ ꯌꯨꯝꯗ ꯌꯧꯔꯛꯄ ꯀꯥꯟꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ 2-3ꯁꯦ ꯑꯗꯨꯃꯥꯏꯅ ꯎꯔꯨꯁꯤ ꯀꯛꯑꯒ ꯒꯥꯔꯤꯒ
ꯊꯥꯔ ꯄꯩꯁꯥꯗꯣ ꯑꯗꯨꯒꯨꯝꯕ ꯄꯩꯁꯥꯗꯨ ꯐꯪꯉꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯕ꯭ꯂꯥꯒ ꯂꯩꯈꯤꯕ ꯍꯥꯔꯃꯣꯅꯤꯌꯝꯒ ꯂꯩꯔꯒ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯌꯨꯝꯗ ꯉꯁꯥꯏꯒꯤ ꯋꯥꯈꯤꯕꯒꯗꯣ ꯂꯣꯏ ꯀꯥꯎꯔꯒ ꯍꯣꯏ ꯍꯣꯏ ꯇꯕ꯭ꯂꯥ ꯍꯥꯔꯃꯣꯅꯤꯌꯝ ꯂꯩꯔꯛꯄ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯋꯥꯕꯒꯁꯦ ꯀꯥꯎꯔ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯛꯈꯤꯕ ꯍꯣꯏ ꯍꯥꯏꯗꯤ ꯑꯥꯔꯇꯤꯁꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯌꯥꯝꯕꯗꯁꯨ ꯂꯩꯇ ꯂꯥꯏꯔꯕ ꯉꯥꯛꯇꯁꯨ ꯑꯣꯏꯕꯅꯤꯅ ꯍꯣꯏ ꯁꯤꯒꯨꯝꯕꯒꯤ ꯃꯌꯥꯝ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃꯗꯤ ꯑꯗꯨꯝ ꯊꯦꯡꯅꯕꯖꯥꯠꯅꯤ ꯑꯥꯔꯇꯤꯁꯁꯤꯡ ꯀꯩꯅꯣꯁꯤꯡꯁꯤꯗ ꯍꯣꯏ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯁꯦꯡꯅ ꯂꯥꯏꯔꯕ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯃꯥ ꯃꯌꯦꯛ ꯁꯦꯡꯕ ꯑꯥꯔꯇꯤꯁ ꯑꯃꯁꯨ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯑꯃꯔꯣꯝꯗ ꯍꯣꯏ ꯍꯣꯏ ꯋꯥꯔꯤꯕꯨ ꯍꯣꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯝꯕ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯈꯥꯡꯉꯒ ꯈꯔꯗꯤ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯍꯣꯏ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯄꯥꯟꯗꯝꯗꯨ ꯌꯧꯅꯕꯒꯤ ꯍꯣꯏ ꯑꯗꯨꯒ ꯃꯔꯛꯇ ꯑꯩꯅ ꯑꯃꯨꯛ ꯄꯟꯖꯅꯤꯡꯕꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯗꯤ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯤꯕ ꯑꯩꯅꯗꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯥꯔꯠꯀꯤ ꯂꯝꯁꯤꯗ ꯄꯥꯝꯃꯒ ꯍꯣꯠꯅꯖꯔꯛꯄ ꯍꯧꯒꯠꯂꯛꯄ ꯃꯇꯝꯁꯤꯗ ꯂꯩꯀꯥꯏꯗ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯑꯇꯩꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯑꯁ ꯈꯨꯜꯂꯛꯕꯥꯁꯤꯅꯤ ꯋꯥꯔ ꯀꯂꯥꯀꯥꯔꯅꯤ ꯍꯥꯏꯕꯤꯕꯁꯦ ꯃꯁꯤꯃꯇꯪꯗꯤ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯝ ꯍꯣꯠꯅꯖꯕꯗꯨꯗ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯌꯩꯊꯕꯤꯕ ꯌꯣꯛꯈꯠꯄꯤꯕ ꯅꯠꯇꯕ ꯌꯩꯊꯕꯤꯕꯒꯨꯝꯕ ꯐꯤꯂꯤꯡꯁ ꯐꯥꯎꯈꯤꯕꯗꯣ ꯃꯤꯗꯨꯒꯤ ꯀꯩꯅꯣꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯏꯗ ꯊꯥꯡ ꯌꯥꯟꯁꯤꯟꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯇꯥꯅꯒ ꯊꯤꯟꯖꯤꯟꯕꯤꯕꯒꯤ ꯚꯥꯞꯇ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯤꯅ ꯁꯦꯟꯇꯤꯃꯦꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯥꯅ ꯇꯧꯔꯤꯕ ꯄꯣꯠꯇꯨꯗ ꯉꯁꯥꯏꯒꯤ ꯍꯣꯠꯅꯔꯤꯕ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯐꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯃꯥꯏꯀꯩ ꯁꯤꯒꯤ ꯅꯠꯇ꯭ꯔꯒ ꯑꯣꯜ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯐꯤꯒꯔ ꯑꯃꯗꯤ ꯄꯨꯔꯛꯄ ꯌꯥꯏꯅ ꯀꯃꯥꯏꯅ ꯇꯧꯅ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯃꯥꯁꯦ ꯃꯥꯒꯤ ꯄꯥꯝꯃꯤꯕ ꯄꯥꯟꯗꯝꯁꯦ ꯑꯩꯈꯣꯏ ꯃꯈꯣꯡ ꯁꯧꯒꯠꯄꯤꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯗꯅ ꯑꯗꯣꯝꯗ ꯑꯣꯏꯅ ꯇꯧꯕꯤꯔꯒ ꯑꯥꯔꯇꯤꯁꯁꯤꯡꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯇꯧꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯍꯦꯛꯇ ꯑꯥꯔꯇꯤꯁꯀꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯕ ꯈꯨꯜꯂꯛꯕꯥꯁꯤ ꯑꯣꯏꯔꯒ ꯋꯥꯔ ꯀꯂꯥꯀꯥꯔ ꯑꯣꯏꯔ ꯇꯣꯛꯑꯗꯕꯅꯤ ꯀꯥꯏꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕꯤꯔꯛꯏꯅꯤ ꯃꯇꯝꯗꯨꯗ ꯌꯩꯊꯕꯤꯕꯗꯣ ꯌꯩꯊꯕꯤꯕ ꯑꯗꯨꯒ ꯅꯪꯅ ꯉꯥꯡꯒꯦꯔꯥ ꯉꯥꯡꯉꯣꯏꯔꯥ ꯑꯩꯒꯤꯗꯤ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯗꯨ ꯑꯣꯔ ꯗꯥꯏ ꯏꯁꯩꯁꯤꯗ ꯑꯩꯗꯤ ꯗꯨ ꯑꯣꯔ ꯗꯥꯏ ꯁꯤꯗ ꯏꯁꯩ ꯇꯧꯔꯅꯤ ꯑꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯊꯕꯛ ꯍꯥꯞꯄꯒꯦ ꯀꯥꯏ ꯇꯧꯕꯤꯔꯝꯃꯦ ꯊꯕꯛꯀꯀꯥ ꯑꯩ ꯀꯩꯝ ꯆꯪꯗ꯭ꯔꯦ ꯊꯕꯛꯇꯤ ꯑꯇꯣꯞꯄ ꯀꯅꯥ ꯀꯅꯥ ꯍꯥꯞꯄ ꯌꯥꯕꯗ ꯍꯥꯞꯄꯤꯔꯣ ꯑꯩꯗꯤ ꯏꯁꯩꯁꯤꯗ ꯗꯨ ꯑꯣꯔ ꯗꯥꯏ ꯁꯤꯗ ꯑꯩ ꯍꯤꯡꯉꯦ ꯐꯔꯦ ꯁꯤꯔꯦ ꯐꯔꯦ ꯁꯤꯗ ꯆꯠꯂꯅꯤꯅ ꯂꯥꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯉꯁꯥꯏꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗ ꯈꯨꯜꯂꯛꯕꯥꯁꯤ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕꯤꯔꯝꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯅ ꯑꯩ ꯎꯕ ꯀꯥꯟꯗ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯔꯒ ꯋꯥ ꯉꯥꯡ ꯉꯝꯗꯕꯤ ꯂꯩꯗꯅ ꯃꯥꯅꯤ ꯃꯁꯤ ꯑꯗꯨꯝ ꯊꯣꯛꯄ ꯌꯥꯎꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯍꯧꯒꯠꯂꯛꯄ ꯏꯁꯩ ꯅꯣꯡꯃꯥꯏꯒꯨꯝꯕꯁꯦ ꯍꯦꯛ ꯇꯔꯥꯏꯗꯤ ꯂꯤꯈꯠꯄ ꯌꯥꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯗꯕꯅꯤ나 ꯃꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯑꯁ ꯈꯔ ꯑꯣꯏꯔꯒ ꯇꯣꯛꯈ꯭ꯔꯗꯧꯅꯤ ꯈꯔ ꯇꯧꯔꯝꯃꯒꯁꯨ ꯍꯦꯛ ꯄꯣꯊꯥꯈꯤꯕ ꯑꯩꯈꯣꯏ ꯅꯤꯡꯍꯟꯅꯗꯅ ꯅꯠꯇ꯭ꯔꯒ ꯏꯃꯨꯡꯒꯤ ꯐꯤꯕꯝꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯈꯤꯗꯗꯅ ꯈꯔ ꯆꯪꯁꯤꯜꯂꯝꯃꯒ ꯂꯩꯊꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯍꯥꯏꯖꯔꯤꯕ ꯈꯔ ꯅꯧꯕꯩꯅ ꯍꯣꯠꯅꯖꯔꯛꯄꯒꯤ ꯃꯥꯏ ꯄꯥꯛꯂꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯗ ꯏꯁꯩ ꯁꯤꯟꯕ ꯀꯥꯏꯗꯗꯤ ꯑꯩꯈꯣꯏ ꯅꯧꯕꯣꯏ ꯂꯩꯔꯤ ꯅꯪ ꯌꯥꯎꯒꯗꯕꯅꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠꯀ ꯇꯧꯕꯤꯔꯛꯄ꯭ꯔꯥ ꯀꯣꯟꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏꯗꯨꯒꯤ ꯑꯈꯪꯕ ꯃꯤꯁꯤꯡ ꯑꯣꯖꯥꯁꯤꯡ ꯏꯌꯥꯝꯕꯁꯤꯡ ꯃꯌꯥꯝꯗꯨꯅ ꯂꯩꯀꯥꯏ ꯑꯃꯗꯤ ꯏꯁꯩ ꯑꯃ ꯁꯤꯜꯂꯒ ꯂꯩꯀꯥꯏꯗꯨ ꯁꯩꯁꯛꯄ ꯑꯃ ꯂꯩꯔꯒꯗꯤ ꯅꯝꯕꯔ ꯋꯥꯟ ꯍꯩꯒꯦꯔꯥ ꯍꯩꯔꯣꯏꯔꯥ ꯂꯩꯀꯥꯏꯗꯨ ꯂꯩꯗꯨ ꯃꯥ ꯍꯣꯠꯅꯖꯔꯤꯕꯅꯤꯅ ꯇꯥꯟꯖꯥꯗꯨꯗ ꯂꯤꯈꯠꯅꯅꯕꯒꯤ ꯏꯁꯩ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯁꯍꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯄꯤꯕꯤꯗꯅꯒ ꯇꯧꯕꯤꯕ ꯌꯥꯎꯏ ꯌꯥꯎꯏ ꯑꯗꯨꯕꯨꯗꯤ ꯄꯤꯕꯤꯗꯅ ꯑꯗꯩ ꯍꯥꯏꯗꯤ ꯑꯩ ꯃꯤ ꯈꯔ ꯈꯛꯀꯤ ꯋꯥꯅꯤꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯑꯌꯥꯝꯕꯗꯤ ꯂꯩꯀꯥꯏꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯂꯣꯟ ꯃꯥꯏꯔꯣꯟꯅꯕꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯩꯅꯣꯁꯦ ꯑꯌꯥꯝꯕꯅ ꯁꯞꯄꯣꯔꯠꯇꯤ ꯌꯥꯝ ꯐꯖꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯁꯤꯃꯛ ꯀꯥꯎꯕ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯅ ꯄꯤꯕꯤꯈꯤꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯁꯤꯡꯉꯝꯃꯔꯣꯏꯗꯧꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯀꯩꯅꯣꯁꯦ ꯄꯨꯔꯥꯅꯥ ꯔꯥꯖꯕꯔꯤ ꯋꯥꯟ ꯑꯩꯈꯣꯏ ꯁꯪꯈꯥ ꯑꯍꯟ ꯀꯣꯂꯨꯞ ꯍꯥꯏ ꯑꯩꯈꯣꯏ ꯈꯨꯁꯨꯝ ꯑꯣꯏꯜꯄꯝꯒꯤ ꯖꯒꯥ ꯑꯩꯈꯣꯏ ꯁꯪꯈꯥ ꯑꯍꯟ ꯀꯣꯂꯨꯞ ꯅꯣꯡꯃꯩꯕꯨꯡ ꯁꯤꯗ ꯁꯤꯁꯨ ꯄꯨꯔꯥ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯂꯩꯀꯥꯏꯒꯨꯝꯕꯅꯤ ꯂꯩꯀꯥꯏꯒꯨꯝꯕꯅꯤꯅ ꯑꯩꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯅꯨꯡꯊꯤꯟꯒꯤ ꯑꯩꯈꯣꯏ ꯕꯥꯔꯣ ꯑꯣꯏꯒꯦꯔꯥ ꯄꯨꯡ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯇꯥꯏꯝ ꯑꯩꯅ ꯂꯥꯎꯅꯤꯡꯕ ꯃꯇꯝꯗ ꯑꯩꯒꯤ ꯂꯥꯎ ꯈꯣꯠꯄ ꯇꯧꯕꯗ ꯂꯩꯀꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯗꯤꯁꯇꯔꯕ ꯇꯧꯕꯤꯗꯕ ꯑꯩꯕꯨ ꯍꯦꯟꯅ ꯌꯣꯛꯈꯠꯄꯤꯕ ꯑꯗꯩ ꯑꯩꯈꯣꯏ ꯑꯩꯒꯥꯕꯣꯛ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯒꯥꯕꯣꯛꯁꯤꯅꯒ ꯅꯥꯎꯕꯣꯏꯗꯨ ꯏꯁꯩ ꯁꯛꯄ ꯇꯥꯈꯤꯗ꯭ꯔꯦ ꯃꯥ ꯃꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯅꯥꯔꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯃꯥꯕꯨ ꯃꯥ ꯏꯁꯩ ꯑꯧꯔꯥꯏꯕ ꯇꯥꯈꯤꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯕꯤꯕ ꯁꯤꯗꯗꯤ ꯋꯥꯈꯜꯁꯦ ꯍꯦꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯕ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯧꯅ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡ ꯀꯩꯅꯣꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯝꯒꯨꯝꯕꯒꯤ ꯏꯁꯩ ꯑꯅꯤ ꯑꯍꯨꯝꯒꯨꯝꯕꯒ ꯁꯛꯑꯒ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯥꯔꯇꯤꯁ ꯑꯣꯏꯖꯔꯦ ꯑꯩ ꯀꯂꯥꯀꯥꯔ ꯑꯣꯏꯖꯔꯦ ꯀꯥꯏꯅ ꯈꯟꯕꯁꯦ ꯁꯤꯃꯇꯪꯗꯤ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯗꯣꯛꯍꯟꯅꯤꯡꯉꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯣꯏꯕ ꯋꯥ ꯀꯩꯅꯣꯗ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯈꯔꯅ ꯑꯩ ꯁꯛꯇꯤ ꯈꯪꯕꯤꯔꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯒꯤ ꯍꯔꯥꯎꯕꯁꯨ ꯂꯩꯖꯗꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯖꯗꯦ ꯃꯇꯝꯗ ꯑꯩꯅ ꯏꯁꯩ ꯅꯣꯡꯃꯥꯏꯒ ꯈꯔ ꯇꯝꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯌꯥꯝ ꯄꯤꯛꯏꯉꯩ ꯃꯇꯝꯗ ꯑꯣꯏꯕ ꯅꯥꯎꯕꯣꯏꯗꯣ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯨ ꯑꯩ ꯑꯗꯨꯒꯤ ꯅꯥꯎꯕꯣꯏꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯖꯅꯤꯡꯕ ꯁꯨꯝ ꯌꯥꯝꯅ ꯃꯔꯨ ꯂꯨꯛꯅ ꯑꯗꯒꯤꯗꯤ ꯑꯣꯖꯥ ꯒꯨꯔꯨꯕꯨ ꯌꯥꯝꯅ ꯑꯗꯩ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯗꯅ ꯑꯗꯨꯃꯥꯏꯅ ꯂꯩꯖꯕ ꯃꯤꯑꯣꯏꯗꯨꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛꯐꯥꯎꯕ ꯑꯗꯨꯝ ꯂꯩꯖꯔꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯏꯁꯩ ꯑꯃꯅꯤ ꯁꯛꯑꯒ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯑꯩꯁꯦ ꯏꯁꯩ ꯁꯛꯄ ꯑꯥꯔꯇꯤꯁ ꯑꯃꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯈꯟꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯀꯩꯅꯣꯁꯦ ꯂꯩꯍꯟꯖꯅꯤꯡꯗꯦ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯃꯤ ꯂꯥꯛ ꯀꯌꯥꯅꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯗ
सिगी मरक सिदी खंगलगा मीना तानिंगे दुना खंगलगा ने इबजे मी मसिंग यामदे हाइजरी हाइदि ने इब खरा अखोय तारा मरी मंगा हाइरो से लुपा चाम चाम चनी चनी पीबा टिकेट का अगर येंगदुइने माने माने अखोय नि उरिबा आर्टिस्ट सिंग से अदुदि चांदी से पीमा कोइन साबा ngamdi अद चांदी कयानो लुपा चनी से अदुगुंबगी लुपा चनी दु चांदी म साबा ngamदबा अखोयना लुपा चनी पीबा टिकेट अम का माना सकपै इसे तानी मा येंगनी ने लाइबदो अदुगी भेलु दु खंगना कोइना इसे सकपा ताबनी दुगा नंबर 1 अखोयगी ईगो प्राउड सिमा दे आई तसेंगना लेहेंजनिंग दे आर्टिस्ट मा ओइबा तारगदी आइगी ओइनसु आइदि थादोक जगे मसे यारगे लेतेना बोना जगे हाना चंबिरम बे थक थोंबसिंग ओजा गुरुनी तापि तंबिदरसु हालु बाइसे ओजा गुरुनी लेबिरिबा सिंदु माइ माइगे रेंक ते काय खुमना बिबा आइसु sei sabani sei mani phonge khoju mina pamamni adagi top tanjak 3 tarabani 5 tarabni gaina lerami ba nobu hoi natra te oja guru gaise rank mana gi bhai bhai gi type ta laksalakbi mani oja guru ma sakhang tabi ana khoi ni sei sangpa hana ithak thong oja sing nem khoi bu tapiram ba yaudra ba oja sing se khoi makhong par loi khurum jai bebar tok jai ba ai bu tambirak po oja du khak adu khak oja oina khalaga oja du gi rank ma gi adu da leibirami ba adu gi mayam du su oja ga lengmana matam am da stage car ga chaminari ba artist sing du su adu su ai gi oja gu mani khalaga khurum thu ena haijani mane ma aduga makha tarak pa dei sei amani dang amuk lok thajage masigi marakta adugi khoigi sigi han banung siba haibai sei sei se matang khudol binaba masi matang yamna khoigi listener sing na khanbirak bi sei ni sake ningthem night ki masigi sei se kana nei biba aduga sei je akoi yu ji ge film gi director ju oirba mayam na ju hena manipur miyam na ju hena sakhang biraba ai yamba makak ne keshu kumar yamba sina lyrics to bi khiba aduga ai maru music band amagi keyboard player oi biraba gopi kok sina music direction to bi khiba isai ne ai mati ma thawal tawje punsigi ahanba nungsiba punsigi aroibasu nahakni kauge khalluba mitkupta hena ningsingli nahaku nungsiba haido masira nungsiba haibado masira nungsiba haido masira nungsiba haibado masira am pazagre aduga isai sigi mathang na phajaba isai ani hum yamna pami ba khoi all india radio da so dum top 10 da tagi bi isai amani tang lo khasage mi gi macha nung sibi yamna phajaba isai ni isai se mate matang khudol bi si kana nei bi ai you know I can return chuba no lyrics to bi gimne duga si ju ai gi maru gopi na music to bi giba mi gi macha nung sibi Thamoy masakhang biro ingna tapna thangliba khong thangna nungsi mai kai panglasi panuthung tamna chatlasi migi macha nungsibi phajagre sei su tono phajagre aduga sei matang sum haijarge khoigi nungsit sitna una di lengle sei su yamna phajabi sei ni aduga sei samtang mate matang khudol bi nungsit sitna una leng hai ba sei ai si mama saktri ni mate masi wari le bi ba yam ngai wari le dem sei ma fam gakta mayamna di sei je pam na raga tabi gre duga marakta leisabi macha kharna aina isei je sakpa loerga stage kumak pokan chatlagi na tholakanda dana boy sigi isei je yam phajai yam taba yam nungai ado isei ji art kari hari no hang kwai nungsi sitna una lengi hai kamaina no nungsi sitna una lengi hai je ma wan tok to khangda bagira kamaina no ada yamba
जोसेफ का रंगीलान का नुसु याम फजबा अमदा नुसि सितना उना लेंग ता दे अदुदी भूत लेंग मनी तो पुदुक बिग्रे अदा मसी तसेंगना नुपासिना मागा नुसिना जब नुपी मखक खितंग पेंदना वारु रप तौरगा सैथारगा सकपै से हाइतारे फने आई मते म थगल तौसिगे Nungsit sitana una silingle Nong sucudana sajen di chotle Mai khu da bawa mai na umle Makhol thok tana thamoy si kaire Chatla gera aibu thado tuna Chatlager aibu thaduk tuna ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯑꯗꯨꯒ ꯑꯔꯤꯕ ꯏꯁꯩꯁꯤꯡ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯑꯣꯖꯥꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯣꯖꯥꯁꯤꯡꯗꯨꯗ ꯑꯩꯈꯣꯏꯅ ꯇꯝꯃꯨꯗ꯭ꯔꯒꯁꯨ ꯑꯣꯖꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯌꯥꯟꯕ ꯑꯣꯏꯕꯤꯔꯝꯕꯅꯤ ꯃꯇꯝ ꯑꯃꯒꯤ ꯑꯣꯖꯥ ꯖꯣꯏꯀꯨꯃꯥꯔ ꯑꯣꯖꯥ ꯑꯍꯩꯕꯝ ꯁ꯭ꯌꯥꯝ ꯑꯗꯩ ꯂꯩꯕꯤ ꯍꯧꯈꯤꯕ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝꯁꯤꯅ ꯊꯝꯕꯤꯔꯝꯕ ꯏꯁꯩꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯏꯁꯩ ꯈꯔ ꯑꯩꯈꯣꯏꯅ ꯁꯛꯄ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯈꯤ ꯑꯩꯈꯣꯏ ꯁꯣꯔꯤꯒ ꯇꯧꯔꯒ ꯁꯦꯝꯃꯛꯄ ꯏꯁꯩꯁꯤꯡ ꯉꯥꯎꯔꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯏꯁꯩ ꯈꯔ ꯊꯣꯛꯂꯛꯄꯗꯒꯤ ꯃꯁꯤꯒꯤ ꯏꯁꯩ ꯁꯛꯎꯔꯕ ꯃꯇꯨꯡꯗꯒꯤ ꯐꯪꯕꯤꯈꯤꯕ ꯑꯣꯜꯂꯛꯄ ꯂꯥꯛꯈꯤꯕꯔꯥ ꯀꯃꯥꯏꯅ ꯑꯣꯂꯥꯡꯊꯥꯒꯤ ꯋꯥꯡꯃꯗꯁꯨꯅ ꯔꯤꯃꯦꯛ ꯂꯥꯛꯈꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯀꯃꯥꯏꯅ ꯇꯧꯈꯤꯕꯅꯣ ꯑꯣꯖꯥꯁꯤꯡꯅ ꯀꯃꯥꯏꯅ ꯍꯧꯗꯣꯛꯄꯤꯔꯒ ꯃꯁꯤ ꯀꯅꯥꯅ ꯀꯃꯥꯏꯅ ꯇꯧꯈꯤꯕꯅꯣ ꯔꯤꯃꯦꯛꯁꯤꯒꯤ ꯃꯇꯥꯡꯁꯤ ꯃꯁꯤꯒꯤ ꯔꯤꯃꯤꯛꯁꯀꯤ ꯃꯇꯥꯡ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏ ꯐꯤꯂꯝꯒꯤ ꯀꯥꯡꯕꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯗꯨꯒꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯂꯩꯔꯝꯃꯤꯕ ꯑꯣꯂꯥꯡꯊꯥꯒꯤ ꯋꯥꯡꯃꯗꯁꯨ ꯀꯥꯏ ꯐꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯒꯤꯁꯨ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯀꯩꯅꯣꯁꯤꯡꯁꯤ ꯐꯖꯈꯤꯕ ꯄꯣꯠꯁꯤ ꯄ꯭ꯔꯃꯣꯠ ꯇꯧꯕ ꯑꯣꯏꯅꯁꯦ ꯃꯥꯡꯍꯟꯅꯤꯡꯗꯅ ꯑꯃꯨꯛ ꯅꯧꯅ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯁꯤꯒꯨꯝꯕꯒꯤ ꯐꯖꯕ ꯀꯩꯅꯣꯁꯦ ꯌꯦꯡꯍꯟꯅꯤꯡꯕ ꯎꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯤꯂꯝ ꯀꯝꯄꯅꯤꯁꯤꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯒꯤ ꯋꯥꯈꯜ ꯃꯥꯜꯂꯦꯅ ꯑꯩ ꯈꯟꯖꯩ ꯍꯣꯏ ꯑꯗꯨꯁꯨ ꯂꯩꯔꯦ ꯑꯗꯣ ꯑꯣꯖꯥꯁꯤꯡꯁꯤꯒ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯅꯛꯅꯔꯨꯕ ꯍꯥꯏꯗꯤ ꯑꯣꯖꯥ ꯖꯣꯏꯀꯨꯃꯥꯔꯒ ꯑꯩꯈꯣꯏ ꯅꯧꯕꯒꯤ ꯅꯛꯅꯕ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯕꯨ ꯏꯁꯩ ꯁꯛꯄ ꯃꯌꯥꯝ ꯂꯩ ꯃꯅꯤꯄꯨꯔꯗ ꯑꯗꯣ ꯃꯌꯥꯝꯅ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯅꯧꯕꯣꯏꯗ ꯈꯜꯂꯛꯏꯅꯦꯕ ꯏꯁꯩꯁꯦ ꯑꯩꯈꯣꯏ ꯅꯧꯕꯣꯏꯅ ꯁꯛꯄ ꯐꯖꯒꯅꯤ ꯑꯗꯣ ꯃꯗꯨꯒꯤ ꯋꯥꯐꯝꯒ ꯍꯧꯗꯣꯛꯄꯤꯔꯛꯄ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄꯁꯤꯡꯁꯦ ꯁꯟꯗꯅ ꯅꯧꯕꯣꯏꯗ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯇꯧꯍꯜꯂꯛꯄꯒꯤ ꯃꯑꯣꯡꯁꯦ ꯃꯣꯏꯅ ꯄꯟꯕꯤꯔꯛꯄꯒ ꯌꯥꯎꯈꯤꯕ꯭ꯔꯥ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧ ꯑꯗꯨꯃꯥꯏꯅ ꯑꯦꯁꯄꯤꯗꯤ ꯅꯧꯕꯣꯏꯅ ꯁꯛꯄꯗ ꯆꯥꯟꯅꯒꯅꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯂꯀꯥꯔ ꯂꯩꯔꯤꯕ ꯚꯣꯀꯦꯜ ꯃꯥꯒꯤ ꯁ꯭ꯇꯥꯏꯜ ꯂꯣꯏ ꯂꯩꯖꯕ ꯉꯥꯛꯇꯅꯤ ꯂꯣꯏ ꯐꯖꯕ ꯉꯥꯛꯇꯅꯤ ꯃꯥꯏ ꯁ꯭ꯇꯥꯏꯜꯗ ꯐꯖꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯁꯨꯝꯕ ꯏꯁꯩꯁꯤꯗꯤ ꯅꯧꯕꯣꯏꯅ ꯁꯛꯄꯗ ꯆꯥꯟꯅꯒꯅꯤ ꯀꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯗꯥꯏꯔꯦꯛꯇꯔ ꯃꯌꯥꯝꯗꯨꯅ ꯈꯟꯕꯤꯔꯒ ꯃꯁꯤꯃꯗꯤ ꯂꯥꯛꯑꯣ ꯁꯤꯗꯤ ꯅꯪꯅ ꯁꯛꯑꯣ ꯅꯪꯅ ꯁꯛꯄꯗ ꯆꯥꯟꯅꯗꯧ ꯃꯥꯜꯂꯦꯅ ꯑꯗꯨꯃꯥꯏꯅ ꯀꯧꯔꯒ ꯁ꯭ꯇꯨꯗꯤꯑꯣꯗ ꯚꯣꯀꯦꯜ ꯆꯦꯟꯖ ꯇꯧꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯁꯩꯁꯦ ꯅꯝꯃꯒ ꯄꯨꯊꯣꯔꯛꯄ ꯃꯇꯨꯡꯗ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯐꯤल्मꯗꯨꯕꯨ ꯑꯣꯏꯔꯣ ꯅꯝꯅꯕꯒꯤ ꯑꯣꯏꯔꯣ ꯃꯗꯨꯒꯤ ꯁꯤꯟꯕꯤꯔꯤꯕꯁꯤꯡꯗꯨꯅ ꯃꯁꯤ ꯐꯖꯔꯦ ꯀ ꯍꯥꯏꯕꯒꯤ ꯄꯦꯟꯕꯤꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯃꯥꯏꯅ ꯁꯛꯄ ꯂꯣꯏꯔꯀꯥꯟꯗ ꯄꯦꯟꯕꯤꯕ ꯐꯣꯡꯗꯣꯛꯄ ꯌꯥꯎꯋꯦ ꯑꯗꯨꯝ ꯌꯥꯎꯕꯤꯕꯗꯤ ꯑꯩꯒꯤ ꯏꯁꯥ ꯑꯇꯣꯞꯄ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯃꯅ ꯑꯅꯧꯕ ꯏꯁꯩ ꯑꯃ ꯀꯝꯄꯣꯖ ꯇꯧꯔꯒ ꯑꯩꯅ ꯚꯣꯀꯦꯜ ꯆꯦꯟꯖ ꯇꯧꯔꯨꯕ ꯑꯗꯨꯒꯤ ꯈꯨꯁꯛꯇꯨꯒ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯊꯝꯕꯤꯔꯝꯃꯤꯕ ꯄꯣꯠ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯧꯅ ꯐꯤꯂꯝꯁꯤ ꯄꯨꯊꯣꯛꯑꯒ ꯅꯧꯅ ꯃꯈꯣꯏꯅ ꯚꯣꯀꯦꯜ ꯑꯣꯖꯥꯗꯨꯒꯤ ꯃꯇꯧ ꯇꯝꯃꯒ ꯆꯦꯟꯖ ꯇꯧꯕꯒꯤ ꯁꯤꯒꯤ ꯑꯔꯨꯝ ꯃꯌꯥꯡꯒꯤ ꯀꯩꯅꯣꯁꯦ ꯋꯥꯈꯜꯁꯤꯗ ꯌꯥꯝ ꯊꯤꯅ ꯍꯦꯟꯅ ꯀꯤꯅ ꯁꯛꯑꯦꯕ ꯑꯣꯖꯥꯁꯤꯡꯗꯨꯒꯤ ꯃꯇꯨ ꯌꯧꯕ ꯉꯝꯖꯔꯣꯏꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯅ ꯋꯥꯠꯍꯧꯒꯗꯧꯔꯤꯕ꯭ꯔꯥ ꯃꯇꯝꯗꯨꯗ ꯑꯣꯂꯥꯡꯊꯥꯒꯤ ꯋꯥꯡꯃꯗꯁꯨ ꯈꯪꯅꯗ꯭ꯔꯤꯉꯩ ꯎꯈꯤ ꯅꯣꯡꯃ ꯒꯥꯏꯁꯦ ꯍꯦꯛꯇ ꯃꯇꯝꯗꯨꯒꯤ ꯖꯦꯅꯦꯔꯦꯁꯟꯗꯨꯗ ꯉꯥꯎꯕꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯔ ꯃꯈꯥꯗ ꯂꯥꯛꯏꯕ ꯖꯦꯅꯦꯔꯦꯁꯟ ꯃꯌꯥꯝꯁꯤꯡꯁꯤꯅꯁꯨ ꯉꯥꯎꯔꯒ ꯂꯩꯔꯤꯕ ꯏꯁꯩꯁꯤꯗ ꯑꯣꯖꯥꯁꯤꯒꯤ ꯃꯇꯧ ꯇꯝꯃꯒ ꯑꯩꯈꯣꯏꯅ ꯁꯛꯄ ꯑꯣꯖꯥꯗꯨꯒꯤꯁꯨ ꯌꯧꯗ꯭ꯔꯒ ꯑꯣꯖꯥꯁꯨ ꯍꯥꯠꯄ ꯑꯩꯁꯨ ꯁꯤꯕ ꯄꯨꯂꯞ ꯀꯩꯅꯣ ꯇꯥꯔꯗ꯭ꯔꯒ ꯀꯥꯏꯅ ꯈꯜꯂ ꯌꯥꯝ ꯊꯤꯅ ꯆꯦꯛꯁꯤꯟꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯁꯛꯆꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯃꯁꯤꯃꯗꯤ ꯌꯥꯝ ꯂꯨꯅ ꯑꯩ ꯈꯟꯖꯔ ꯁꯛꯆꯈꯤꯕꯅꯦ ꯍꯣꯠꯅꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯁꯛꯇꯣꯔꯛꯄꯗ ꯅꯧꯅ ꯑꯅꯧꯕ ꯃ꯭ꯌꯨꯖꯤꯛ ꯑꯅꯧꯕ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯛꯄꯅꯤꯅ ꯃꯇꯝ ꯑꯗꯨꯒꯤ ꯁꯥꯎꯟꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯌꯥꯝ ꯍꯦꯜꯂꯦ ꯑꯗꯣ ꯑꯣꯖꯥꯁꯤꯡꯗꯨꯗꯒꯤ ꯍꯦꯜꯂꯦ ꯍꯥꯏꯖꯕꯗꯤ ꯅꯠꯇꯦ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃ ꯁꯤꯒꯤꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯖꯣꯏꯀꯨꯃꯥꯔꯅ ꯁꯛꯄꯤꯈꯤꯕ ꯏꯁꯩ ꯑꯃ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯍꯥꯏꯕ ꯐꯤल्मꯁꯤꯗ ꯄꯨꯁꯄꯔꯥꯅꯤꯒ ꯄꯨꯟꯅ ꯁꯛꯃꯤꯟꯅꯕ ꯏꯁꯩꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯍꯥꯏꯕ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜꯕꯤꯌꯨ ꯏꯁꯩꯁꯤ ꯌꯥꯝꯅ ꯁꯦꯟꯇꯤꯃꯦꯟ ꯑꯣꯏꯈꯤꯕ ꯌꯥꯝ ꯐꯖꯈꯤꯕ ꯏꯁꯩꯅꯤ ꯌꯥꯏ ꯇꯧꯖꯒꯦ ꯁꯤꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯒꯣꯄꯤꯅ ꯔꯤꯃ꯭ꯌꯨꯖꯤꯛ ꯇꯧꯕꯤꯈꯤꯕ ꯏꯁꯩꯅꯤ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯏꯆꯜ ꯄꯨꯁꯄꯔꯥꯅꯤꯒ ꯁꯛꯆꯈꯤꯕ ꯀꯩꯅꯣꯅꯤ ꯑꯗꯣ ꯑꯩ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯇꯧꯖꯩ
ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯝꯂꯕ ꯀꯔꯤꯒꯤ ꯑꯁꯨ ꯈꯣꯏꯗꯥꯔꯨꯅꯤ ꯍꯥꯏꯐꯝ ꯈꯪꯗ ꯇꯝꯐꯝ ꯈꯪꯗ ꯀꯔꯤꯒꯤ ꯋꯥꯅ ꯂꯦꯂꯨꯒꯅꯤ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯝꯂꯕ ꯐꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯃꯒ ꯑꯗꯨꯒ ꯏꯁꯩ ꯑꯃꯇꯪ ꯂꯩꯖꯔꯤ ꯃꯁꯤ ꯏꯁꯩꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯗꯨꯋꯦꯠ ꯁꯣꯡꯗ ꯑꯗꯒꯤ ꯄꯨꯁꯄꯥꯔꯅꯤꯒ ꯁꯛꯃꯤꯟꯅꯕ ꯃꯟꯗꯥꯀꯤꯅꯤꯒ ꯁꯛꯃꯤꯟꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯩ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯁꯟꯖꯕ ꯉꯝꯖꯗ꯭ꯔꯒꯁꯨ ꯈꯔ ꯃꯃꯤꯡ ꯂꯩꯕ ꯃꯁꯤꯗꯒꯤ ꯈꯔ ꯂꯧꯈꯠꯆꯔꯀꯥꯟꯗ ꯁꯨꯡꯀꯦ ꯀꯦꯗꯅ ꯅꯤꯡꯊꯤꯖꯕꯤ ꯍꯥꯏꯔꯤꯕ ꯃꯁꯤ ꯌꯥꯝꯅ ꯏꯁꯩꯁꯤ ꯏꯚꯟ ꯏꯁꯩꯁꯤ ꯐꯤꯜꯝ ꯑꯃꯗ ꯌꯥꯎꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯁꯩꯁꯤꯗꯒꯤ ꯑꯃꯨꯛ ꯃꯃꯤꯡ ꯑꯃ ꯂꯧꯔꯒ ꯑꯃꯨꯛ ꯐꯤꯜꯝ ꯑꯃꯃꯨꯛ ꯊꯣꯛꯂꯒ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯑꯃꯨꯛ ꯏꯁꯩꯁꯤ ꯑꯃꯨꯛ ꯍꯟꯖꯟꯅ ꯁꯛꯈꯤꯕ ꯏꯁꯩ ꯑꯃꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯥꯎꯕꯣꯏꯅ ꯁꯛꯈꯤꯕ ꯏꯁꯩ ꯑꯃꯅ ꯑꯃꯨꯛ ꯍꯟꯖꯜꯂꯒ ꯏꯁꯩ ꯑꯃ ꯑꯃꯨꯛ ꯍꯟꯖꯟꯅ ꯐꯤꯜꯝ ꯑꯃꯗ ꯁꯛꯄ ꯍꯥꯏꯔꯒꯗꯤ ꯏꯁꯩꯁꯤ ꯑꯣꯏꯗꯣꯏꯅꯤ ꯃꯁꯤ ꯅꯥꯎꯕꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯅꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯨ ꯌꯥꯝꯅ ꯖꯤꯇꯦꯟ ꯀꯨꯃꯥꯔ ꯅꯥꯎꯔꯦꯝꯅ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯁꯟ ꯇꯧꯕꯤꯈꯤꯕ ꯑꯗꯨꯒ ꯔꯟꯖꯤꯅꯤ ꯅꯤꯡꯊꯧꯖꯥꯅ ꯂꯤꯔꯤꯛꯁ ꯇꯧꯕꯤꯈꯤꯕ ꯍꯣꯝ ꯐꯤꯜꯝ ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯏꯁꯩ ꯀꯩꯅꯣ ꯃꯌꯥꯝꯅ ꯈꯔ ताबीखिबा इसेई थगल तौजगे हे 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 कारंबा खुसेम नोने उहल्लीबा ऐगी मिता सुकी केदा निंथी जबी नंगसे ऐगी कनानो सुकी केदा निंथी जबी नंगसे ऐगी कनानो उरीबा मिचिना तमी कयादा फजैको नंगसे कयादा निंथीजै नंगसे खल्लिबा वाखलसेना हायरी खोइरांजै नुंसिजै नंगसे सुके केदा निंथी जबी नंगसे ऐगी कानानो अदुगा थासीदा थाबल अदु एल्बम अनिसि ममिंग करी करी कमाय तोबन एल्बम अनिसि होजिपोकी ममिंग दी चरपा थोन मकोबदी लेजद्री अदबो से कोई एडिटिंग फादिंग अदु कंट्रोल टाइटल कनमा लरगा यामना सेम सारी प्रोसेस तौरिबा पोरमन तौजरी बाय होय होय अदु इसेसी अनि एल्बम अनिसदगी मतेक मतेक हो होबुजि कितंग कितंग या या होय होरेन मियामनसु इसेसी ताबा नुंगाइनेनबा चिजिनो एकेंद्र टाइनसुबना सेरिंग बिगिबा इसे होय आइगे नाउ तोनी आइबम म्यूजिक तौबीबा इसे कनो लैतोन दशरु पांदबी नंगु चैखैला नुंसिरुब ऐनी लाइबक थंबा सालबी नंगु पंदोलोम न थांगलुब ऐनी पुंसिदा इरमी कायना वारी थमोइदा चूरमी ओलांग मैसा अते पनुनी समझिलो यादे
wajaba arembani chamara ahingda likla khituna Smaina. Fazagre isai gamak sam yaure masigi isai samadi adum yam fazare akhui gamak sam yaure bhaijai masigi isai wena khoina tabadasu original isai tabadasu myamna soidana khambiragani aduga masigi mathang album amana mo karamba album ama se masigi kano sidi ai mayek se ingona kitang di kano sisu ai gidi khara da ujiki mamang da sakse giba admaina khara tap tak to ba isai kano hoi mai chatlava nungsigi furama kungsida thajavana thajababu tamthina otpikhiba mai chakna kemlaba pungsigi mamaldi piraro yamu miki pina piraro yamu miki pina smile isai ngajare sisu yamna fazaba isai mo re yamna ngajare duga mathangi thasida thabal hariba thasida thabal hariba film si akogi Chingu Pangal ba film production gi isai ni ai sisu ai nau to ni ahibam na music direction tawi gi ba anduga ai matik ama thagol tawjege sidi yam athu matam da miyam da soidana kudol tamjaraga da film ni thasida thabal ya choktaraba pugning sontharaba thamo choktaraba pugning sontharaba thamo wajare dongasi isulangi asum thokani hana khangjaram lava thamoi sengna nungsi haijaram loiko sintharano mitlu pirang nangsu thembiraba lairoi nangidama yam fazare yam nungare ngasi se Diamond Radio da nawela pidena nova album ani ama amadi film ama hojik puthokadabagi leiraba suguma film amagi thasida thabalgi sei masu kudol bere yam nungajare tongan tongan bai sei kyamarom leijare dubu mayam se sangna nabagi tanjadi matam asina loselakpana duga matung tarakpada Diamond Radio na khoin haijarakpa matam khara hena Diamond Radio na chokhocharakpa matam sponsored program oirakpa matam amuk suning sing jarake matam du su soidana maki khoi listeners singi khanbiraga Diamond gi khanbiraga lakpina basu amukasu madu haijari aduga chak injangi maram khara hangjage khoi gi listeners sing thaina wose dum nahawai leibasti ki dum changam dum dei base dum changam haitare dum masak on da baitare ko kari chabi ge chain jang ji kangsoi pambibra thau thum ngau bune hen pambibra mit masala sigum hen pambibra karma mongi chabi mayam chani sum chabra ko mai to ge adum mayam chanari ba kanu sita dum rakta chai adu tawu ai gi oina di ayamana hakchang su nungai ba haitare ase mase ai dena tana bipung guding maki su nungai birang ne khanje achamba thau yaw da ba chamthong oina chaba aduga sum kangsoi gumba di kanglain kangsoi gumba adigi sogri gumba kanu sida kitang tuin chaje adi khanau da su nungai ba sum ba haini kanglain jam haini hoi adigi mit kumba kari gumba di smain chaba thakgi de oibibra vegetarian khak oibibra kamai kamai to mit chu sometime ai chaba yawi aduga ayam di ai vegetarian kanu sine hena pamjaba haitare ade mana masingi kanu sine hena machu je kari hen pambige machu je isagi machu je ai isagi machu je ai kwai ni pamjabdi white white se machu se pamje white se masima aduga nawoi gi mai kai da leibiriba khoi satra sing sei sakbiriba sei sakbiriba anoba sing sei sakpa yare haina khoi nawoi na lepiraba makhoi sing adu Diamond Radio da lakpidana isai mafam atopada nambi babu orabasu ama borabasu Diamond Radio gi sei sakpa mo oina na bagi damak hektamak thabiro mafam adu dagi taram na ukchara kana makhoi bu nakhoi yokha chanana bagi damak thamliba
ꯚꯣꯏꯁ ꯑꯣꯐ ꯗꯥꯏꯃꯟꯗ ꯃꯈꯣꯏꯕꯨ ꯚꯣꯏꯁ ꯑꯣꯐ ꯗꯥꯏꯃꯟꯒꯤ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯅ ꯑꯣꯏꯍꯟꯕ ꯑꯗꯨꯒ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯄ ꯐꯪꯁꯟꯁꯤꯡꯗ ꯃꯐꯝ ꯑꯁꯤꯒꯤ ꯁꯟꯗꯣꯛꯆꯔꯒ ꯂꯥꯏꯚ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯁꯟꯗꯣꯛꯄ ꯈꯨꯗꯛꯇ ꯁꯟꯗꯣꯛꯄ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯁꯨ ꯂꯥꯏꯚ ꯑꯣꯏꯅ ꯌꯨꯝ ꯌꯨꯝꯗ ꯇꯥꯍꯟꯖꯅꯅꯕꯒꯤ ꯑꯩꯈꯣꯏ ꯁꯤꯟꯖꯔꯤ ꯃꯁꯤꯒꯨꯝꯕꯁꯨ ꯁꯔꯨꯛ ꯌꯥꯍꯟꯕꯤꯅꯅꯕ ꯍꯣꯠꯅꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯏꯁꯩ ꯇꯝꯂꯤꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯅꯥꯎꯕꯣꯏꯗ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯑꯣꯖꯥꯁꯤꯡ ꯍꯣꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯂꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤꯡꯗ ꯄꯥꯎꯇꯥꯛ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯅꯥꯎꯕꯣꯏꯒꯤꯅꯤ ꯐꯖꯔꯕ ꯋꯥꯍꯩꯅ ꯃꯈꯣꯏꯕꯨ ꯂꯝꯖꯤꯡꯅꯅꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯌꯣꯛꯈꯠꯅꯅꯕꯒꯤꯗꯃꯛ ꯋꯥꯍꯩ ꯐꯖꯕ ꯑꯃꯅꯤꯗꯪ ꯈꯨꯗꯣꯜꯕꯤ आर्ट थवा यावजरगा चंगसलक्लिबा हौगलक्लिबा नारोलसिंगदा आइना हाइजनिंगबदी डिसिप्लिन कायदबा ओजा गुरुजिंग खनबदा अखोगी थमोइदा लौथुक लकोइ लेतना डिसिप्लिन फजना लेरगा ओजा गुरु खुरंबा अमदी हौजिकी नौना डायमंड एफएम रेडियो हांगदोइबा सिगी इचिल नाउसिंगसु नक्सनदबा मरी थमन जनिंगे हाइतारे सिजु अचौबा अखोगी रोल अमा एडवर्टाइजमेंट गे अचौबा रोल अमा ओइरकदोरबा निना अदुगा सुंबा दगी ऐसे रिया तौबा मतमदा अखोगी नियम चुमना सरगमगी नियम चुमना रिया तौबीबा हाइतारे चुम मयाम जिगी अफबा चिंजाक चारगा अफबा वांगांगबा अफबा डिसिप्लिन लेबा अदुंबा आर्टिस्ट अमा अखोगी तुंगदा लाकदोइबा जेनरेशन सिदा ओहेनजनिंगे हैना ए थमजनिंगे अदुगा आइगे माइकैदगिसु डायमंड एफएम रेडियो सिबो हुजु हुजिक मयामना याम कन्ना पांखोट पिरकलिबा अमसु ओइबिरि अदुगा तुंगदसु हेन हेन मयामना पांबीबा मणिपुर नतना पृथ्वी की मफम सिनबा थुंगना डायमंड एफएम रेडियो सिबु सखंगबीबा ओइरसनो हाइना ईश्वरगी मफमदसु थौनिजरी अदुगा डायमंड एफएम रेडियो दा आइगी तरफतगी मतेंग पांगजबा याबा तंजा लेरगसु आई सोइदना डायमंड किदमा आई मतेंग पांगजगनी थगचरी याम नंगाइजे नवै दुगा अखोइगी डायमंड रेडियो दा लेंसिन बिरकपा अखोइन हाइजरुबदा याबिरकपा सिगिदमक्ता डायमंड रेडियो की माइकैदगी हाइनिंगाइ लेतना थागचरी उन्थोंना नुंगाइजख्रे वारी वताइसे सानाबदा ngasi एपिसोड से अनि होम थोबोद लोइबा नाइररोय अदुबु मतमसी डायमंड की संगनार भाइबर प्रोग्राम असिदा लेंबिरक्तना पुंग अमा थोरम असिदा सरुगा बिबा डायमंड हाइजरुबदा तरामना ओपिबा सिगिदमक तुंगदा लाकदबा नवोइगी पुंसीदा हेना माइ पाकपो ओइबिबा लोइनाना इमा बाबा सु हिंगली इमा बाबागी मंगफाउनबा मंगलान अमसु मंगफाउना हनबिरबनिना इमा बाबा बसु लुना तौबिदना यामना नादि येक्तना पुंसी सांग खोगी मियाम के तमक तौबिरको इसै क्यामरुम तागदबि ngai लेजरी डायमंड रेडियो दिसे हेक फोंबोगा पिसन बिरको काउबिगनु अखोइ मयामना तागदबि ngai लेजरी ngasi डायमंड रेडियो दा लाकपि बसिगी दमक नावबुइबु डायमंड रेडियो की माइकेदगी हाइनिंग लेतना हन्ना हन्ना थागचरी अदुगा डायमंड एफएम रेडियो ताबिरिबा लिसनर पुनमपुजो आइना खुरमजरी